ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯁꯅꯥ ꯋꯥꯡꯈꯦꯝ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃꯗꯅꯤ ꯅꯤꯡꯊꯧ ꯁꯤꯡꯎꯅ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛ ꯑꯗꯨꯕꯨ ꯆꯦꯛꯁꯤꯟꯅ ꯉꯥꯛꯁꯦꯟꯗꯨꯅ ꯌꯦꯡꯁꯤꯜꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥ ꯃꯍꯥꯛ ꯃꯔꯣꯜ ꯊꯣꯛꯂꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡ ꯅꯤꯡꯊꯧ ꯁꯤꯡꯎ ꯑꯃꯗꯤ ꯃꯃꯥ ꯃꯍꯥꯔꯥꯅꯤ ꯂꯩꯃꯇꯣꯝꯕꯤ ꯃꯈꯣꯏ ꯑꯅꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯑꯣꯡꯗꯨ ꯎꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯅꯤꯡꯉꯝꯗꯅ ꯀꯞꯆꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯔꯝꯗꯦ꯫ ꯂꯥꯌꯦꯡꯕ ꯌꯥꯕ ꯂꯥꯌꯦꯡꯂꯝꯃꯤ ꯑꯗꯨꯕꯨ ꯐꯕ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯅꯤꯡꯊꯧ ꯁꯤꯡꯎ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧꯗꯨꯗ ꯍꯥꯏꯐꯝ ꯈꯪꯗꯅ ꯋꯥꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯅꯤꯡꯊꯧ ꯁꯤꯡꯎ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯂꯩꯃꯇꯣꯝꯕꯤ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯁꯤꯖ, ꯏꯅꯤꯡꯊꯧ ꯀꯔꯤ ꯍꯥꯏꯕꯤꯒꯗꯕꯅꯣ? ꯁꯤꯖ, ꯅꯪ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯦꯗꯀꯣ꯫ ꯏꯅꯤꯡꯊꯧ, ꯅꯪ ꯑꯩ ꯌꯨꯝꯕꯥꯜꯂꯕ ꯃꯇꯝ ꯀꯨꯏꯅ ꯏꯃꯤꯠꯇ ꯏꯆꯥ ꯑꯃ ꯐꯥꯎꯕ ꯎꯗꯅ ꯂꯦꯟꯈꯤ꯫ ꯑꯗꯨꯕꯨ ꯅꯪ ꯑꯩꯅ ꯏꯁꯣꯔꯗ ꯏꯆꯥ ꯑꯃꯇ ꯄꯤꯅꯕꯤꯌꯨ ꯍꯥꯏꯗꯅ ꯅꯤꯖꯕꯗꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯐꯪꯖꯈꯤ꯫ ꯑꯗꯨꯕꯨ ꯏꯁꯣꯔ ꯃꯥꯒꯤ ꯀꯔꯝꯕ ꯆꯥꯡꯌꯦꯡ ꯑꯃꯨꯛ ꯌꯦꯡꯂꯒꯦ ꯈꯜꯂꯤꯕꯅꯣ? ꯅꯪ ꯑꯩꯒꯤ ꯏꯆꯥ ꯇꯝꯐꯥꯁꯅꯥ ꯃꯔꯣꯜ ꯊꯣꯛꯇ꯭ꯔꯤꯕꯁꯦ ꯏꯆꯥꯒꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯁꯤꯖ ꯃꯄꯥꯒꯤ ꯊꯃꯣꯏꯁꯦ ꯄꯨꯕ ꯉꯝꯗ꯭ꯔꯦ꯫ ꯅꯤꯡꯊꯧ ꯁꯤꯡꯎ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯂꯝꯃꯤ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧꯗꯨꯗ ꯃꯍꯥꯔꯥꯅꯤ ꯂꯩꯃꯇꯣꯝꯕꯤꯁꯨ ꯃꯄꯤ ꯇꯥꯔꯛꯏ꯫ ꯂꯩꯃꯇꯣꯝꯕꯤ ꯃꯄꯨꯔꯣꯏꯕꯗ ꯑꯁꯨꯝꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯏꯅꯤꯡꯊꯧ, ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦ꯫ ꯏꯆꯥꯅ ꯍꯥꯏꯅꯤꯡꯕ ꯋꯥꯍꯩꯁꯤꯡ ꯍꯥꯏꯖꯕꯗꯤ ꯉꯝꯗꯕ ꯑꯩꯈꯣꯏꯕꯨ ꯈꯪꯅꯕꯅꯤ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯀꯌꯥ ꯄꯤꯖꯩ꯫ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯃꯇꯥꯡ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯏꯆꯥꯅ ꯃꯤꯠꯂꯨꯗ ꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯋꯥꯅ ꯈꯪꯖꯕꯗꯨ ꯏꯅꯤꯡꯊꯧ ꯅꯅꯥꯎ ꯑꯣꯏꯕꯤ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯄꯨꯕ ꯉꯝꯖꯗꯦ꯫ ꯃꯃꯥꯡꯒꯤ ꯃꯄꯣꯛꯇ ꯑꯩꯅ ꯀꯔꯝꯕ ꯄꯥꯞ ꯂꯪꯖꯈꯤꯗꯨꯅ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯗ ꯑꯁꯨꯛ ꯋꯥꯕ ꯆꯩꯅꯥꯁꯤ ꯄꯤꯕꯤꯔꯤꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯁꯤꯖ, ꯑꯃꯥꯏꯕꯤ ꯀꯌꯥ ꯇꯥꯟꯅꯗꯨꯅ ꯌꯦꯡꯍꯜꯂꯤ꯫ ꯃꯁꯤ ꯐꯥꯎꯕꯗ ꯑꯩꯒꯤ ꯏꯆꯥꯕꯨ ꯐꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ꯫ ꯑꯃꯠꯇ ꯌꯥꯎꯖꯕꯤ ꯁꯅꯥꯗꯒꯤꯁꯨ ꯍꯦꯟꯅ ꯃꯒꯨꯟ ꯂꯩꯕꯤ ꯑꯩꯒꯤ ꯏꯆꯥꯁꯤ ꯁꯤꯖ ꯉꯁꯤꯗꯤ ꯃꯤꯒ ꯃꯤꯃꯥꯟꯅꯗꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯩꯁꯤ ꯁꯤꯖ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧ ꯑꯣꯏꯕꯗ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯗ꯭ꯔꯕ ꯃꯥꯜꯂꯤ꯫ ꯏꯆꯥꯕꯨ ꯑꯩꯅ ꯐꯍꯟꯕ ꯉꯝꯗ꯭ꯔꯦ꯫ ꯏꯅꯤꯡꯊꯧ ꯌꯥꯔꯦ ꯇꯣꯛꯄꯤꯌꯨ꯫ ꯏꯅꯤꯡꯊꯧꯒꯤ ꯋꯥꯍꯩꯗꯨꯅ ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯗꯤ ꯈꯥꯡꯕ ꯉꯝꯗꯦ꯫ ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯅ ꯉꯁꯤ ꯋꯥꯁꯛꯂꯤ ꯑꯩꯒꯤ ꯏꯆꯥ ꯃꯔꯣꯜ ꯊꯣꯛꯍꯟꯕ ꯉꯝꯕ ꯃꯤꯁꯛ ꯑꯗꯨ ꯅꯨꯄꯥ ꯑꯣꯏꯔꯒꯅ ꯑꯩꯒꯤ ꯏꯆꯥ ꯅꯤꯡꯉꯣꯜꯕꯨ ꯊꯥꯖꯒꯅꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯣꯏꯔꯒꯅ ꯃꯍꯥꯛꯅ ꯄꯥꯝꯖꯕ ꯄꯣꯠꯁꯛ ꯃꯍꯥꯛꯅ ꯄꯤꯌꯨ ꯍꯥꯏꯕ ꯄꯣꯠꯂꯝ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯄꯤꯒꯅꯤ꯫ ꯀꯣꯅꯨꯡꯁꯤꯕꯨ ꯄꯤꯌꯨ ꯍꯥꯏꯔꯕꯁꯨ ꯑꯩꯅ ꯄꯤꯒꯅꯤ꯫ ꯏꯅꯤꯡꯊꯧ ꯃꯁꯤ ꯏꯅꯤꯡꯊꯧꯅ ꯑꯌꯥꯕ ꯄꯤꯕꯤꯌꯨ꯫ ꯑꯩꯒꯤ ꯏꯆꯥꯅꯁꯨ ꯂꯣꯟ ꯊꯣꯛꯂꯕꯗꯤ ꯑꯩꯒꯤꯗꯤ ꯌꯥꯔꯦ꯫ ꯁꯤꯖ, ꯑꯩ ꯅꯪꯅ ꯍꯥꯏꯕꯗꯨ ꯄꯨꯝꯅꯃꯛ ꯌꯥꯒꯅꯤ꯫ ꯑꯩꯒꯤ ꯅꯥꯏꯇꯣꯝ ꯁꯥꯠꯄꯤ ꯏꯆꯥꯅ ꯏꯃꯥ ꯄꯥꯕꯨꯡ ꯍꯥꯏꯅ ꯀꯧꯕꯗꯨ ꯑꯩꯁꯨ ꯇꯥꯅꯤꯡꯂꯤꯕꯅꯤꯅꯦ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯁꯤꯡꯎ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯂꯩꯃꯇꯣꯝꯕꯤ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥꯕꯨ ꯁꯦꯟꯅꯅꯕ ꯍꯥꯏꯗꯅ ꯊꯝꯕꯤ ꯊꯣꯏꯅꯨ ꯑꯗꯨ ꯅꯤꯡꯊꯧ ꯁꯤꯡꯎ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯂꯩꯃꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯊꯣꯏꯅꯨ ꯅꯣꯂꯣꯛꯄ ꯃꯇꯧ ꯎꯠꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯏꯕꯦꯝꯃ, ꯅꯅꯥꯏ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯠꯇ ꯍꯥꯏꯖꯒꯦ꯫ ꯊꯣꯏꯅꯣ ꯀꯔꯤ ꯂꯩꯔꯦ? ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ ꯍꯥꯏꯌꯨ ꯍꯥꯏꯌꯨ꯫ ꯃꯍꯥꯔꯥꯅꯤ, ꯃꯆꯥ ꯏꯕꯦꯝꯃꯅ ꯀꯣꯅꯨꯡꯁꯤꯒꯤ ꯋꯥꯡꯃꯗ ꯉꯁꯤꯗꯤ ꯀꯣꯏꯊꯣꯛꯂꯨꯁꯤ ꯍꯥꯏꯗꯅ ꯍꯥꯏꯕꯤꯔꯛꯏ꯫ ꯑꯩꯍꯥꯛꯅ ꯃꯍꯥꯔꯥꯅꯤ ꯑꯃꯗꯤ ꯏꯅꯤꯡꯊꯧꯒꯤ ꯑꯌꯥꯕ ꯑꯃꯇꯪ ꯂꯧꯖꯔꯛꯈꯤꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯕꯅꯤ꯫ ꯊꯣꯏꯅꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯍꯥꯔꯥꯅꯤ ꯂꯩꯃꯇꯣꯝꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯊꯣꯏꯅꯨ, ꯏꯆꯥꯒꯤ ꯋꯥꯈꯜꯅ ꯅꯨꯡꯉꯥꯏꯅ ꯂꯩꯒꯅꯤ ꯍꯥꯏꯕ ꯑꯣꯏꯔꯒꯗꯤ ꯆꯠꯂꯨ꯫ ꯑꯩꯅꯁꯨ ꯏꯅꯤꯡꯊꯧꯅꯁꯨ ꯑꯌꯥꯕꯗꯣ ꯄꯤꯔꯕꯅꯤ꯫ ꯏꯆꯥꯅ ꯆꯠꯅꯤꯡꯕꯗꯣ ꯆꯠꯁꯅꯨ꯫ ꯑꯗꯣ ꯊꯣꯏꯅꯨ, ꯃꯍꯥꯔꯥꯅꯤ, ꯅꯍꯥꯛ ꯅꯪꯒꯤ ꯃꯆꯥ ꯏꯕꯦꯝꯃꯕꯨ ꯃꯤꯀꯨꯞ ꯑꯃꯠꯇ ꯊꯥꯗꯣꯛꯀꯅꯨꯀꯣ꯫ ꯃꯍꯥꯔꯥꯅꯤ, ꯅꯅꯥꯏ ꯃꯤꯀꯨꯞ ꯑꯃꯠꯇꯒꯤ ꯃꯇꯝꯗ ꯑꯩꯒꯤ ꯃꯆꯥ ꯏꯕꯦꯝꯃꯕꯨ ꯊꯥꯗꯣꯛꯆꯔꯣꯏ꯫ ꯑꯗꯨꯗꯤ ꯏꯅꯤꯡꯊꯧꯒꯤ ꯃꯍꯥꯔꯥꯅꯤꯒꯤ ꯌꯥꯊꯪ ꯐꯪꯖꯔꯕꯅꯤꯅ ꯅꯅꯥꯏ ꯆꯠꯆꯔꯨꯈꯤꯒꯦ꯫ ꯆꯠꯂꯨꯔꯣ ꯆꯠꯂꯨꯔꯣ, ꯅꯤꯡꯊꯤꯅ ꯆꯠꯂꯨꯀꯣ ꯊꯣꯏꯅꯣ꯫ ꯐꯒꯅꯤ ꯃꯍꯥꯔꯥꯅꯤ, ꯅꯅꯥꯏ ꯍꯤꯔꯝ ꯑꯃꯠꯇꯗ ꯁꯣꯏꯍꯟꯖꯔꯣꯏ꯫
ꯊꯣꯏꯅꯨ ꯑꯁꯤ ꯍꯥꯏꯔꯒ ꯅꯤꯡꯊꯧ ꯁꯤꯡꯎ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯂꯩꯃꯇꯣꯝꯕꯤ ꯃꯈꯣꯏ ꯑꯅꯤꯗ ꯊꯣꯏꯅꯨꯅ ꯅꯣꯂꯨꯛꯄ ꯃꯇꯧ ꯎꯠꯂꯝꯂꯒ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥꯅ ꯑꯃꯗꯤ ꯊꯣꯏꯅꯨ ꯁꯒꯣꯜ ꯊꯧꯕ ꯅꯨꯄꯥ ꯑꯃꯒ ꯀꯣꯅꯨꯡꯒꯤ ꯋꯥꯡꯃꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯀꯣꯜ ꯑꯃꯗ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥꯅ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯁꯦꯅꯨ ꯊꯣꯏꯅꯨꯒ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝ ꯆꯪꯂꯛꯄꯅ ꯐꯝꯐꯝ ꯑꯃ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯅꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯏ, "ꯃꯆꯥꯏꯕꯦꯝꯃ, ꯁꯤꯗ ꯉꯥꯏꯍꯥꯛ ꯐꯝꯈꯤꯁꯤꯔꯥ?" ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥ ꯊꯣꯏꯅꯨꯅ ꯍꯥꯏꯔꯛꯂꯤꯕꯗꯨ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯉꯛ ꯅꯣꯝꯂꯛꯏ꯫ ꯑꯁꯨꯝꯅ ꯊꯣꯏꯅꯨ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥ ꯃꯈꯣꯏ ꯑꯅꯤꯁꯨ ꯐꯝꯐꯝ ꯑꯃ ꯂꯩꯔꯤꯕꯗꯨꯗ ꯐꯝꯂꯝꯃꯤ꯫ ꯊꯣꯏꯅꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥꯗ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ "ꯃꯆꯥꯏꯕꯦꯝꯃ, ꯃꯐꯝ ꯑꯁꯤ ꯌꯥꯝꯅ ꯐꯖꯕꯅꯤ꯫ ꯃꯤꯅ ꯍꯥꯏꯅꯔꯤꯕ ꯂꯩꯀꯣꯜ ꯑꯁꯤꯒꯤ ꯃꯐꯝ ꯑꯁꯤꯗ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯅꯤꯗꯣ ꯆꯪꯃꯤꯟꯅꯔꯕꯗꯤ ꯁꯣꯏꯗꯅ ꯊꯨꯡꯅꯩ ꯍꯥꯏꯅꯩ꯫ ꯑꯗꯨꯅ ꯂꯩꯀꯣꯜ ꯑꯁꯦ ꯄꯟꯊꯨꯡꯀꯣꯜ ꯍꯥꯏꯅ ꯃꯤꯡꯊꯣꯜꯈꯤ ꯍꯥꯏ꯫ ꯃꯆꯥꯏꯕꯦꯝꯃ, ꯑꯩꯗꯤ ꯃꯐꯝ ꯑꯁꯦ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗ꯭ꯔꯦ꯫ ꯃꯐꯝꯁꯤꯗ ꯑꯗꯨꯝ ꯂꯩꯅꯤꯡꯉꯤ꯫ ꯃꯆꯥꯏꯕꯦꯝꯃꯗꯤ ꯂꯩꯅꯤꯡꯗꯕ꯭ꯔꯣ?" ꯊꯣꯏꯅꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥꯁꯨ ꯂꯩꯅꯤꯡꯉꯤ ꯍꯥꯏꯕꯒꯨꯝ ꯃꯉꯛ ꯑꯗꯨ ꯅꯣꯝꯂꯛꯏ꯫ ꯑꯁꯨꯝꯅ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤꯉꯩ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯁꯨꯔꯗ ꯈꯣꯡꯕ ꯕꯥꯔꯁꯤꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥꯅ ꯊꯣꯏꯅꯨꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯀꯔꯥꯏꯗꯅꯣ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯇꯧꯔꯛꯏ꯫ ꯊꯣꯏꯅꯨꯁꯨ ꯈꯨꯝꯂꯛꯏ, "ꯃꯆꯥꯏꯕꯦꯝꯃ, ꯃꯈꯣꯜ ꯑꯁꯦ ꯑꯁꯣꯝꯂꯣꯝꯗ ꯃꯥꯜꯂꯤ꯫ ꯀꯔꯝꯕ ꯇꯝꯕ ꯄꯥꯈꯪꯅ ꯑꯣꯏꯔꯤꯒꯕ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯈꯣꯡꯂꯤꯕ ꯕꯥꯔꯁꯤ ꯑꯁꯤꯕꯨ? ꯃꯆꯥꯏꯕꯦꯝꯃ, ꯈꯣꯟꯖꯦꯜ ꯑꯁꯤꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯨꯁꯤꯔꯥ?" ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥ ꯆꯠꯂꯨꯁꯤ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯇꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯁꯦꯅꯨ ꯊꯣꯏꯅꯨꯒ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄꯅ ꯎꯔꯦ ꯅꯨꯄꯥ ꯑꯃꯅ ꯑꯆꯧꯕ ꯅꯨꯡ ꯑꯃꯗ ꯐꯝꯗꯨꯅ ꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯕꯥꯔꯁꯤ ꯑꯃ ꯄꯥꯏꯗꯨꯅ ꯈꯣꯡꯂꯤꯕꯗꯨ꯫ ꯐꯖꯔꯕ ꯁꯨꯔꯗ ꯈꯣꯡꯂꯤꯕ ꯕꯥꯔꯁꯤ ꯑꯗꯨꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥꯗꯤ ꯄꯨꯡꯉꯥꯎ ꯉꯥꯎꯔꯤ꯫ ꯅꯛꯅ ꯇꯥꯔꯒꯅ ꯍꯦꯟꯅꯁꯨ ꯐꯖꯩ꯫ ꯃꯤ ꯂꯥꯛꯄꯒꯤ ꯁꯥꯍꯨꯝ ꯐꯪꯕꯗ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯕꯥꯔꯁꯤ ꯈꯣꯡꯂꯤꯕ ꯅꯨꯄꯥ ꯑꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯕꯥꯔꯁꯤ ꯈꯣꯡꯂꯤꯕꯗꯨ ꯑꯗꯨꯒ ꯃꯃꯥꯏ ꯑꯗꯨ ꯇꯞꯅ ꯑꯣꯟꯊꯣꯔꯛꯏ꯫ ꯅꯨꯄꯥ ꯑꯗꯨ ꯑꯇꯩ ꯀꯅꯥ ꯅꯠꯇꯦ, ꯄꯤꯕꯥꯔꯦꯜꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥ ꯄꯤꯕꯥꯔꯦꯜꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯑꯃꯨꯛ ꯍꯦꯟꯅ ꯉꯥꯎꯈ꯭ꯔꯦ꯫ ꯄꯤꯕꯥꯔꯦꯜꯒꯤ ꯐꯖꯔꯕ ꯃꯁꯛ, ꯃꯁꯥ ꯃꯎ ꯐꯔꯤꯕ ꯅꯨꯄꯥ ꯑꯃꯒꯤ ꯁꯑꯣꯡ ꯁꯥꯗꯥ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯕꯗꯨ ꯎꯕꯗ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥꯗꯤ ꯉꯥꯎꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯄꯤꯕꯥꯔꯦꯜ ꯑꯗꯨ ꯇꯝꯐꯥꯁꯅꯥ ꯍꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯑꯁꯨꯝꯅ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯃꯆꯥꯏꯕꯦꯝꯃ, ꯀꯔꯤ ꯂꯩꯕꯤꯔꯕꯒꯦ?" ꯄꯤꯕꯥꯔꯦꯜꯒꯤ ꯋꯥꯍꯩꯗꯨꯗ ꯊꯣꯏꯅꯨꯅ ꯑꯣꯏꯅ ꯈꯨꯝꯂꯛꯏ, "ꯏꯕꯨꯡ ꯍꯥꯏꯅ ꯃꯤꯡꯒꯧꯖꯔꯒꯦ꯫ ꯃꯆꯥꯏꯕꯦꯝꯃꯁꯦ ꯏꯕꯨꯡꯒꯤ ꯕꯥꯔꯁꯤꯗꯨꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯏꯕꯨꯡꯒꯤ ꯃꯥꯏꯀꯩ ꯊꯤꯖꯔꯛꯄꯅꯤ꯫ ꯀꯔꯤꯁꯨ ꯂꯩꯕ ꯅꯠꯆꯗꯦꯗ." "ꯑꯣ, ꯑꯩꯁꯨ ꯃꯐꯝ ꯑꯁꯤꯗ ꯄꯣꯊꯥꯖꯕ ꯑꯣꯏꯅ ꯁꯨꯝ ꯈꯣꯡꯖꯔꯝꯕꯅꯤ꯫ ꯑꯗꯣ ꯏꯕꯣꯛ, ꯉꯁꯤꯗꯒꯤ ꯃꯔꯨꯞ ꯍꯥꯏꯗꯣ ꯑꯣꯏꯔꯁꯤ꯫ ꯑꯗꯣ ꯏꯕꯣꯛ, ꯏꯕꯨꯡꯒꯤ ꯕꯥꯔꯁꯤꯗꯣ ꯑꯃꯨꯛꯀ ꯈꯣꯡꯕꯤꯌꯨ꯫ ꯊꯥꯖꯅꯤꯡꯉꯤ ꯏꯕꯨꯡꯒꯤ ꯕꯥꯔꯁꯤ ꯈꯣꯡꯕꯒꯤ ꯅꯨꯡꯁꯤꯕ ꯃꯈꯣꯜ ꯑꯗꯨ." ꯄꯤꯕꯥꯔꯦꯜ ꯊꯣꯏꯅꯨꯅ ꯍꯥꯏꯔꯛꯂꯤꯕꯗꯨ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥꯒꯤ ꯑꯄꯥꯝꯕꯅꯤ ꯍꯥꯏꯕ ꯈꯪꯏ꯫ ꯃꯔꯝꯗꯤ ꯇꯝꯐꯥꯁꯅꯥꯅ ꯍꯥꯏꯔꯛꯇ꯭ꯔꯕꯁꯨ ꯊꯣꯏꯅꯨꯒꯤ ꯋꯥꯐꯝꯗꯨꯗ ꯑꯗꯨꯃꯛ ꯈꯪꯏ꯫ ꯄꯤꯕꯥꯔꯦꯜ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯆꯜ ꯍꯥꯏꯅ ꯀꯧꯖꯒꯦ꯫ ꯅꯕꯨꯡꯗꯤ ꯌꯥꯝꯅ ꯍꯩꯖꯕ ꯅꯠꯆꯗꯦꯗ꯫ ꯄꯥꯝꯖꯔꯨꯕꯒꯤ ꯑꯗꯨꯃꯛ ꯈꯣꯡꯖꯕꯅꯤ꯫ ꯃꯆꯥꯏꯕꯦꯝꯃꯒ ꯏꯆꯟꯒꯅ ꯈꯣꯡꯍꯟꯅꯤꯡꯂꯕꯗꯤ ꯈꯣꯡꯕ ꯇꯥꯔꯦꯗꯅ꯫ ꯑꯗꯣ ꯂꯦꯞꯄꯁꯤ ꯅꯨꯡꯉꯥꯏꯇꯦ, ꯁ꯭ꯋꯥꯏꯁꯤꯗ ꯐꯝꯗꯨꯅ ꯈꯣꯡꯖꯔꯛꯂꯒꯦ." ꯑꯁꯤ ꯍꯥꯏꯔꯒ ꯄꯤꯕꯥꯔꯦꯜ ꯐꯝꯊꯔꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥ ꯄꯤꯕꯥꯔꯦꯜꯅ ꯑꯗꯨꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯕꯤꯔꯛꯄꯗꯨꯗ ꯍꯔꯥꯎꯖꯩ꯫ ꯅꯣꯛꯐꯦꯠ ꯇꯧꯔꯛꯂꯒ ꯇꯝꯐꯥꯁꯅꯥ ꯐꯝꯊꯈꯤꯔꯝꯃꯤ꯫ ꯁꯦꯅꯨ ꯊꯣꯏꯅꯨꯁꯨ ꯐꯝꯂꯝꯃꯤ꯫ ꯄꯤꯕꯥꯔꯦꯜ ꯕꯥꯔꯁꯤ ꯑꯗꯨ ꯇꯞꯅ ꯈꯣꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯑꯗꯨꯝꯅ ꯈꯣꯡꯂꯕ ꯃꯇꯨꯡ ꯊꯣꯏꯅꯨꯅ ꯍꯜꯂꯁꯤ ꯍꯥꯏꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥ ꯍꯣꯏꯁꯨ ꯍꯟꯈꯤꯔꯝꯃꯤ꯫ ꯄꯤꯕꯥꯔꯦꯜꯁꯨ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯊꯥꯔꯤꯛꯅ, "ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯍꯩꯃꯥ, ꯀꯔꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯁꯤꯕꯣ? ꯑꯩꯁꯦ ꯀꯩꯊꯦꯜ ꯊꯣꯛꯅꯕ ꯇꯧꯔꯒꯦ ꯇꯧꯕꯅꯦꯕ꯫ ꯏꯃꯥꯒꯤ ꯄꯤꯕꯥꯔꯦꯜ!" ꯃꯃꯥꯅ ꯀꯧꯔꯤꯕꯗꯨ ꯄꯤꯕꯥꯔꯦꯜ ꯇꯥꯔꯗꯨꯅ ꯌꯨꯝꯒꯤ ꯃꯅꯤꯡꯂꯣꯝꯗꯒꯤ ꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯀꯔꯤ ꯍꯥꯏꯒꯦ? ꯑꯩ ꯌꯨꯝꯒꯤ ꯃꯅꯤꯡꯗ ꯂꯝ ꯑꯍꯥꯡꯕ ꯈꯔ ꯂꯩꯕꯗꯣ ꯌꯦꯟ ꯈꯔ ꯂꯣꯏꯒꯦꯅ ꯁꯦꯝ ꯁꯥꯔꯝꯕꯅꯤ." "ꯅꯪꯕꯨ ꯌꯦꯟ ꯂꯣꯏꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥꯅꯦ? ꯌꯦꯟꯗꯨꯗꯤ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯀꯗꯥꯏꯗꯒꯤ ꯂꯩꯗꯣꯏꯅꯣ? ꯁꯦꯜꯅ ꯀꯗꯥꯏꯗꯒꯤ?" "ꯏꯃꯥ, ꯌꯦꯟꯗꯣ ꯏꯇꯧꯃꯅꯤꯗꯣ ꯃꯈꯣꯏꯒꯤ ꯃꯥꯝꯃ ꯍꯣꯏꯒꯤ ꯌꯦꯟ ꯃꯆꯥ ꯌꯥꯝ ꯂꯩ ꯍꯥꯏ꯫ ꯑꯗꯨꯅ ꯃꯈꯣꯏꯗꯒꯤ ꯂꯧꯔꯅꯤ꯫ ꯑꯗꯨꯒ ꯁꯦꯜꯗꯨꯗꯤ ꯑꯩꯅ ꯃꯤꯒꯤ ꯏꯪꯈꯣꯜ ꯅꯥꯄꯤꯁꯤꯡ ꯁꯦꯡꯕ ꯆꯠꯄꯗꯣ
ꯑꯃꯨꯛ ꯑꯗꯨꯗ ꯐꯪꯕ ꯁꯦꯜꯗꯨꯅ ꯂꯩꯒꯗꯕꯅꯤ ꯏꯃꯥ ꯌꯦꯟꯁꯨ ꯌꯥꯝꯅ ꯂꯩꯒꯗꯕꯗꯤ ꯅꯠꯇꯦꯗ ꯍꯧꯗꯣꯛꯅꯕꯅꯤ ꯏꯃꯥ ꯏꯆꯥꯁꯦ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯣ ꯐꯪꯖꯗ꯭ꯔꯕꯅꯤꯅꯦ ꯇꯧꯔꯤꯕꯁꯦ ꯀꯔꯤ ꯇꯧꯔꯒ ꯅꯨꯡꯉꯥꯏꯔꯛꯅꯤ ꯍꯥꯏꯅ ꯈꯟꯕꯗ ꯏꯃꯥ ꯑꯗꯨꯗ ꯑꯃꯨꯛ ꯁꯣꯟꯊꯔꯕ꯭ꯔꯣ ꯃꯥꯁꯤꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯁꯨꯔꯒ ꯆꯥꯔꯨꯔꯣ ꯁꯨꯔꯒ ꯍꯣꯠꯅꯔꯒ ꯅꯨꯡꯉꯥꯏꯔꯨꯔꯣ ꯍꯥꯏꯗꯨꯅ ꯏꯁꯣꯔ ꯃꯍꯥꯛꯅ ꯊꯥꯕꯤꯔꯛꯂꯕꯅꯤ ꯏꯃꯥ ꯅꯪꯅ ꯉꯥꯡꯕꯁꯤ ꯏꯃꯥꯒ ꯄꯥꯟꯅꯕꯒ ꯉꯝꯖꯕ ꯅꯠꯇꯦꯗ ꯑꯗꯨꯕꯨꯅꯦ ꯏꯆꯥꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡ ꯐꯠꯇꯕꯗꯤ ꯑꯣꯏꯔꯣꯏꯗ ꯏꯃꯥꯅ ꯈꯪꯏ ꯑꯗꯣ ꯐꯔꯦꯁꯦ ꯏꯃꯥ ꯀꯩꯊꯦꯜ ꯊꯣꯛꯂꯒꯦ ꯏꯆꯥꯗ ꯍꯥꯏꯔꯝꯒꯦ ꯇꯧꯕꯅꯤ ꯍꯣꯏ ꯏꯃꯥ ꯆꯠꯄꯤꯔꯨꯔꯣ ꯑꯗꯣ ꯍꯣꯔꯦꯟ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯁꯤ ꯍꯥꯏꯅꯣ ꯏꯃꯥ ꯍꯜꯂꯛꯂꯒ ꯑꯗꯨꯝ ꯊꯣꯡꯂꯒꯦ ꯏꯆꯥ ꯑꯗꯨꯝ ꯄꯣꯊꯥꯔꯝꯃꯤ ꯅꯨꯡꯊꯤꯜꯁꯨ ꯉꯥꯏꯍꯥꯛꯇꯐꯥꯎ ꯄꯣꯊꯥꯗꯦ ꯅꯪꯅ ꯇꯧꯔꯤꯕ ꯏꯃꯥ ꯌꯥꯅꯤꯌꯦ ꯅꯆꯥ ꯑꯗꯨꯝ ꯇꯧꯒꯦ ꯏꯃꯥ ꯑꯣꯏꯅ ꯋꯥꯍꯟꯕ ꯌꯥꯄꯣꯟꯇꯦ ꯅꯍꯥꯟꯋꯥꯏ ꯑꯩꯅ ꯄꯤꯛꯂꯤꯉꯩ ꯏꯃꯥꯗꯤ ꯋꯥꯗ ꯋꯥꯔꯛꯂꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯅ ꯆꯥꯎꯔꯕꯅꯤꯅ ꯑꯩꯅ ꯂꯣꯏ ꯇꯧꯔꯗꯣꯏꯅꯤ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯥꯔꯤꯛ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯣꯏꯅꯦ ꯑꯗꯨꯕꯨ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕꯗꯤ ꯅꯨꯄꯥꯒꯤ ꯊꯕꯛ ꯅꯠꯇꯦꯗꯅ ꯏꯃꯥ ꯀꯔꯤꯗ ꯅꯠꯇ꯭ꯔꯤꯅꯣ ꯅꯨꯄꯥꯗꯤ ꯆꯥꯛ ꯆꯥꯗ꯭ꯔꯣ ꯅꯨꯄꯥ ꯅꯨꯄꯤ ꯆꯞ ꯃꯥꯟꯅꯩ ꯑꯁꯨꯝꯅ ꯁꯤꯟꯐꯝ ꯈꯦꯠꯅꯕ ꯊꯝꯕꯁꯦ ꯅꯨꯄꯥ ꯅꯨꯄꯤ ꯍꯤꯡꯃꯤꯟꯅꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ ꯑꯗꯨꯅꯅꯦ ꯏꯃꯥ ꯅꯨꯄꯤꯅ ꯇꯧꯕ ꯊꯕꯛꯁꯨ ꯅꯨꯄꯥ ꯑꯩꯈꯣꯏꯅ ꯇꯧꯕꯤꯒꯗꯕꯅꯤ ꯏꯆꯥꯒꯤ ꯋꯥꯈꯜꯁꯤ ꯏꯃꯥꯅ ꯊꯥꯒꯠꯂꯤ ꯑꯗꯨ ꯐꯔꯦꯁꯦ ꯏꯆꯥꯅ ꯊꯣꯡꯒꯦ ꯍꯥꯏꯔꯒꯅꯅꯦ ꯀꯥꯡꯁꯣꯏ ꯍꯦꯛꯇ ꯊꯣꯡꯖꯤꯜꯂꯨ ꯏꯃꯥꯁꯤ ꯀꯩꯊꯦꯜ ꯆꯠꯀꯦꯅ ꯇꯧꯕꯅꯤ ꯑꯗꯣ ꯏꯃꯥꯅ ꯍꯜꯂꯛꯄ ꯊꯦꯡꯂꯕꯗꯤꯅꯦ ꯏꯆꯥ ꯆꯥꯊꯣꯛꯂꯝꯃꯨꯀꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯃꯨꯛ ꯌꯣꯟꯊꯣꯛꯂꯨꯈꯤꯒꯦ ꯍꯣꯏ ꯏꯃꯥ ꯑꯩ ꯏꯃꯥ ꯍꯜꯂꯛꯄ ꯉꯥꯏꯔꯝꯗꯣꯏꯅꯤ ꯑꯩ ꯏꯇꯣꯝꯇ ꯆꯥꯛ ꯆꯥꯕꯗꯨ ꯇꯜꯂꯦꯕ ꯏꯃꯥ ꯍꯜꯂꯛꯄ ꯉꯥꯏꯔꯝꯗꯣꯏꯅꯤ ꯍꯣꯏ ꯉꯥꯏꯔꯝꯃꯣ ꯑꯗꯨꯗꯤ ꯏꯃꯥ ꯍꯜꯂꯛꯂꯒ ꯆꯥꯃꯤꯟꯅꯔꯁꯤ ꯏꯃꯥ ꯆꯠꯂꯨꯈꯤꯒꯦꯀꯣ ꯍꯣꯏ ꯏꯃꯥ ꯑꯁꯨꯝꯅ ꯊꯥꯔꯤꯛ ꯀꯩꯊꯦꯜꯗ ꯆꯠꯈꯤꯔꯝ ꯄꯤꯕꯥꯔꯦꯜꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯕ ꯇꯧꯈꯤꯔꯝꯃꯤ ꯁꯣꯝꯗ ꯀꯣꯅꯨꯡꯗꯅꯤ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥꯒꯤ ꯀꯥꯗ ꯃꯍꯥꯛꯀꯤ ꯁꯦꯅꯨ ꯊꯣꯏꯅꯨꯒ ꯂꯩꯔꯝꯃꯤ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥꯅ ꯆꯦꯕꯥꯡꯗ ꯀꯔꯤ ꯀꯔꯤꯅꯣ ꯋꯥꯍꯩ ꯈꯔ ꯏꯔꯒ ꯁꯦꯅꯨ ꯊꯣꯏꯅꯨꯗ ꯄꯤꯔꯛꯏ ꯊꯣꯏꯅꯨꯁꯨ ꯃꯍꯥꯛꯀꯤ ꯃꯆꯥ ꯏꯕꯦꯝꯃꯅ ꯄꯤꯔꯛꯂꯤꯕꯗꯨ ꯂꯧꯁꯤꯜꯂꯒ ꯌꯦꯡꯉꯤ ꯑꯗꯨꯒ ꯄꯥꯔꯛꯏ ꯁꯦꯅꯨ ꯅꯍꯥꯟ ꯅꯣꯡꯃ ꯄꯟꯊꯨꯡꯀꯣꯜꯒꯤ ꯂꯩꯀꯣꯜ ꯑꯗꯨꯗ ꯊꯦꯡꯅꯕ ꯇꯝꯕꯕꯥ ꯈꯪꯉꯗꯣ ꯀꯔꯝꯕ ꯂꯩꯀꯥꯏꯅꯣ ꯊꯣꯏꯅꯨ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥꯒꯤ ꯋꯥꯍꯩꯗꯨ ꯄꯥꯕ ꯂꯣꯏꯔꯛꯂꯒ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯆꯥ ꯏꯕꯦꯝꯃ ꯅꯅꯥꯏ ꯑꯩꯁꯨ ꯏꯕꯨꯡ ꯑꯗꯨꯒꯤ ꯂꯩꯐꯝꯗꯤ ꯈꯪꯖꯗꯦ ꯑꯗꯨꯕꯨ ꯃꯆꯥ ꯏꯕꯦꯝꯃ ꯅꯅꯥꯏ ꯂꯥꯟꯃꯤ ꯑꯣꯏꯕ ꯏꯕꯨꯡ ꯈꯣꯏꯗ ꯍꯥꯏꯗꯨꯅ ꯏꯕꯨꯡ ꯄꯤꯕꯥꯔꯦꯜꯒꯤ ꯂꯩꯐꯝ ꯑꯗꯣ ꯃꯆꯥ ꯏꯕꯦꯝꯃꯗ ꯁꯣꯏꯗꯅ ꯈꯪꯍꯟꯖꯒꯦ ꯑꯗꯣ ꯃꯆꯥ ꯏꯕꯦꯝꯃ ꯏꯕꯨꯡ ꯑꯗꯨꯒꯤ ꯂꯩꯐꯝ ꯈꯪꯅꯤꯡꯂꯤꯕꯁꯤꯕꯨ ꯀꯔꯤ ꯃꯔꯝꯕꯨ ꯂꯩꯕꯤꯕꯅꯣ ꯅꯅꯥꯎꯁꯨ ꯈꯪꯖꯅꯤꯡꯉꯤꯗꯣ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥ ꯑꯉꯧꯕ ꯆꯦꯕꯥꯡ ꯑꯗꯨꯗ ꯑꯃꯨꯛ ꯃꯍꯥꯛꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯨ ꯏꯔꯛꯏ ꯑꯗꯨꯒ ꯊꯣꯏꯅꯨꯗ ꯄꯤꯔꯛꯏ ꯍꯟꯗꯛꯃꯨꯛꯀꯤ ꯆꯦꯕꯥꯡ ꯑꯗꯨ ꯄꯤꯔꯛꯄꯗ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥ ꯅꯥꯀꯜꯗ ꯑꯣꯟꯊꯣꯛꯂꯒ ꯂꯩꯈꯤꯔꯝꯃꯤ ꯊꯣꯏꯅꯨꯁꯨ ꯂꯧꯔꯒ ꯑꯃꯨꯛ ꯄꯥꯔꯛꯏ ꯁꯦꯅꯨ ꯅꯪꯒꯤ ꯃꯆꯥ ꯏꯕꯦꯝꯃ ꯑꯩꯍꯥꯛꯁꯦ ꯃꯥꯟꯖ ꯄꯥꯈꯪ ꯑꯗꯨ ꯎꯔꯨꯕꯗ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯨꯔꯦ ꯁꯦꯅꯨ ꯅꯍꯥꯛꯅ ꯁꯤꯟꯕꯤꯗꯨꯅ ꯅꯨꯄꯥꯗꯣ ꯃꯥꯒꯤ ꯂꯩꯐꯝ ꯑꯩꯕꯨ ꯈꯪꯍꯜꯂꯨ ꯃꯍꯥꯛꯄꯨ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯕ ꯑꯩ ꯄꯥꯝꯃꯤ ꯁꯦꯅꯨ ꯃꯁꯤ ꯅꯍꯥꯛꯅ ꯑꯃꯨꯛꯇ ꯁꯤꯟꯕꯤꯌꯨ ꯑꯩ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯔꯨꯔꯦ ꯁꯦꯅꯨ ꯑꯩꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃ ꯑꯣꯏꯔꯝꯂꯕꯁꯨ ꯑꯩꯒꯤ ꯃꯄꯣꯛ ꯑꯁꯤ ꯌꯥꯝꯅ ꯇꯣꯟꯕ ꯃꯤꯁꯛ ꯃꯤꯒ ꯃꯤꯃꯥꯟꯅꯗꯕꯤ ꯑꯃ ꯑꯣꯏꯔꯕꯁꯨ ꯁꯦꯅꯨ ꯑꯩ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯔꯨꯔꯦ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥꯒꯤ ꯋꯥꯐꯝꯗꯨꯗ ꯊꯣꯏꯅꯨ ꯇꯝꯐꯥꯁꯅꯥꯗ ꯇꯞꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯊꯣꯏꯅꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯆꯥ ꯏꯕꯦꯝꯃ ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯋꯥꯈꯜ ꯍꯟꯊꯅ ꯈꯜꯂꯤꯕꯅꯣ ꯅꯣꯡꯃꯗꯤ ꯑꯩꯒꯤ ꯃꯆꯥ ꯏꯕꯦꯝꯃꯁꯦ ꯂꯣꯟ ꯁꯣꯏꯗꯅ ꯊꯣꯛꯂꯛꯈꯤꯅꯤ ꯃꯁꯦ ꯑꯩꯒꯤ ꯊꯥꯖꯕꯅꯤ ꯃꯆꯥ ꯏꯕꯦꯝꯃꯕꯨ ꯂꯣꯟ ꯊꯣꯛꯍꯟꯅꯕ ꯃꯤꯁꯛ ꯑꯃ ꯁꯣꯏꯗꯅ ꯊꯣꯔꯛꯈꯤꯅꯤ ꯃꯆꯥ ꯏꯕꯦꯝꯃ ꯑꯗꯨꯝꯅ ꯋꯥꯈꯜ ꯁꯣꯟꯊꯕꯤꯒꯅꯨ ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ ꯑꯩꯅ ꯁꯣꯏꯗꯅ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯑꯅꯤꯡꯕꯗꯣ ꯊꯨꯡꯍꯟꯅꯕ ꯍꯣꯠꯅꯒꯅꯤ ꯑꯗꯨꯕꯨ ꯃꯆꯥ ꯏꯕꯦꯝꯃ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥ ꯁꯦꯅꯨꯗ ꯀꯔꯤꯅꯣ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯇꯧꯔꯛꯏ ꯁꯦꯅꯨꯁꯨ ꯍꯥꯏꯔꯛꯏ ꯃꯆꯥ ꯏꯕꯦꯝꯃ ꯀꯔꯤꯒꯨꯝꯕ ꯅꯅꯥꯎꯅ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯑꯄꯥꯝꯕꯗꯣ ꯄꯤꯅꯕ ꯍꯣꯠꯅꯕꯗ ꯏꯅꯤꯡꯊꯧ ꯑꯃꯗꯤ ꯏꯃꯥ ꯃꯍꯥꯔꯥꯅꯤꯅ ꯈꯪꯂꯛꯂꯕꯗꯤ ꯑꯩꯕꯨ ꯑꯀꯟꯕ ꯆꯩꯔꯥꯛ ꯐꯪꯂꯕꯗꯤ ꯀꯝꯗꯧꯒꯅꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯀꯌꯥꯗ ꯂꯣꯏ ꯊꯥꯈ꯭ꯔꯕꯗꯤ ꯀꯝꯗꯧꯒꯅꯤ ꯅꯅꯥꯎꯗꯤ ꯃꯗꯨꯕꯨ ꯑꯀꯤꯕ ꯄꯣꯛꯄꯒꯤꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯆꯥ ꯏꯕꯦꯝꯃ ꯅꯅꯥꯎꯅ ꯆꯠꯈ꯭ꯔꯕꯗꯤ ꯃꯆꯥ ꯏꯕꯦꯝꯃꯗꯤ ꯀꯝꯗꯧꯍꯧꯒꯅꯤ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥ ꯊꯣꯏꯅꯨꯗ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯏꯖꯕ ꯆꯦꯕꯥꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯨ ꯏꯈꯤꯔꯝ ꯏꯕ ꯂꯣꯏꯔꯒ ꯊꯣꯏꯅꯨꯗ ꯄꯤꯔꯛꯏ ꯊꯣꯏꯅꯨꯁꯨ ꯂꯧꯁꯤꯜꯂꯒ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯄꯥꯔꯛꯏ ꯁꯦꯅꯨ ꯅꯍꯥꯛ ꯀꯔꯤꯁꯨ ꯈꯟꯒꯅꯨ ꯄꯨꯝꯅꯃꯛꯇꯣ ꯑꯩꯅ ꯊꯦꯡꯅꯒꯅꯤ ꯑꯗꯨꯕꯨ ꯁꯦꯅꯨ ꯅꯍꯥꯛꯅ ꯑꯩꯅ ꯍꯥꯏꯕꯁꯦ
ꯃꯁꯤꯗꯗꯤ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄꯤ꯫ ꯑꯩꯒꯤ ꯏꯄꯥ ꯅꯤꯡꯊꯧ ꯑꯃꯗꯤ ꯏꯃꯥ ꯃꯍꯥꯔꯥꯅꯤꯒꯤꯗꯤ ꯃꯁꯥ ꯑꯩꯅ ꯍꯥꯏꯅꯒꯅꯤ, ꯑꯩꯅ ꯍꯥꯏꯖꯒꯦ꯫ ꯑꯩꯅ ꯍꯥꯏꯕꯗ ꯃꯈꯣꯏꯅ ꯁꯣꯏꯗꯅ ꯌꯥꯕꯤꯔꯛꯀꯅꯤ꯫ ꯁꯦꯅꯨ, ꯑꯩꯅ ꯊꯥꯖꯩ꯫ ꯊꯣꯏꯅꯨꯅ ꯄꯥꯕ ꯂꯣꯏꯔꯒ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥꯗ ꯑꯁꯨꯝꯅꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯃꯖꯥꯏꯕꯦꯝꯃ, ꯑꯩꯅ ꯁꯣꯏꯗꯅ ꯃꯖꯥꯏꯕꯦꯝꯃꯒꯤ ꯑꯄꯥꯝꯕꯗꯣ ꯊꯨꯡꯍꯟꯒꯅꯤ꯫ ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ ꯃꯖꯥꯏꯕꯦꯝꯃ꯫ ꯁꯦꯅꯨꯒꯤ ꯋꯥꯐꯝꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯊꯣꯏꯅꯨ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥ ꯃꯈꯣꯏ ꯑꯅꯤ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯣꯏꯅꯨꯅ ꯇꯧꯔꯒ ꯄꯤꯕꯥꯔꯦꯜꯒꯤ ꯂꯩꯐꯝ ꯑꯗꯨ ꯈꯪꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯤꯗꯨꯅ ꯄꯤꯕꯥꯔꯦꯜꯒꯤ ꯂꯩꯐꯝ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯐꯥꯎꯕ ꯈꯪꯂꯝꯃꯤ꯫ ꯊꯣꯏꯅꯨ ꯄꯤꯕꯥꯔꯦꯜꯒꯤ ꯂꯩꯐꯝ ꯈꯪꯂꯕꯗꯨꯗ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯁꯒꯣꯜ ꯂꯥꯟꯃꯤ ꯑꯃꯒ ꯂꯣꯏꯅꯔꯒ ꯄꯤꯕꯥꯔꯦꯜꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯟꯃꯤ ꯑꯗꯨ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯊꯅꯝꯂꯒ ꯊꯣꯏꯅꯨ ꯄꯤꯕꯥꯔꯦꯜꯒꯤ ꯌꯨꯝꯗ ꯆꯪꯂꯛꯏ꯫ ꯃꯍꯥꯛꯀꯤ ꯃꯖꯥꯏꯕꯦꯝꯃꯅ ꯄꯥꯝꯖꯕ ꯅꯤꯡꯖꯕꯗꯨꯕꯨ ꯊꯣꯏꯅꯨꯅ ꯊꯨꯡꯍꯜꯂꯒꯦ ꯈꯟꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯊꯣꯏꯅꯨ ꯑꯁꯨꯝ ꯆꯪꯂꯛꯄꯅ ꯄꯤꯕꯥꯔꯦꯜꯒꯤ ꯌꯨꯝꯒꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯄꯤ ꯑꯗꯨꯒ ꯏꯃꯨꯡꯒꯤ ꯃꯤꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ? ꯀꯅꯥ ꯀꯅꯥ ꯂꯩꯕꯤꯕꯒꯦ? ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯎꯕ꯫ ꯃꯄꯥꯜꯗ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯏꯃꯨꯡꯗ ꯂꯩꯔꯝꯕ ꯊꯥꯔꯤꯛ ꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯊꯣꯏꯅꯨꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯕꯦꯝꯃ, ꯀꯔꯤ ꯍꯥꯏꯒꯦ? ꯀꯅꯥ ꯑꯣꯏꯔꯕꯅꯣ? ꯏꯃꯥ ꯍꯥꯏꯅ ꯀꯧꯖꯔꯒꯦ꯫ ꯏꯃꯥ, ꯏꯕꯨꯡ ꯄꯤꯕꯥꯔꯦꯜꯕꯨ ꯂꯩꯕꯤꯗꯕ꯭ꯔꯥ? ꯑꯩ ꯃꯍꯥꯛꯀ ꯇꯤꯟꯅꯖꯕꯅꯤ꯫ ꯅꯣꯡꯃ ꯂꯩꯀꯣꯜ ꯑꯃꯗ ꯊꯦꯡꯅꯕꯗ ꯇꯤꯟꯅꯈꯤꯕꯅꯤ꯫ ꯍꯩꯃ, ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯒ ꯇꯤꯟꯅꯕ ꯑꯣꯏꯔꯦꯀꯣ꯫ ꯏꯆꯥꯗꯤ ꯃꯁꯛ ꯑꯣꯟꯊꯣꯛꯅ ꯐꯖꯔꯦꯗꯀꯣ꯫ ꯏꯆꯥꯕꯨ ꯀꯔꯥꯏꯗꯒꯤꯅꯣ? ꯊꯥꯔꯤꯛꯀꯤ ꯃꯑꯣꯡ ꯑꯗꯨꯗ ꯊꯣꯏꯅꯨꯗꯤ ꯏꯉꯛ ꯍꯦꯛ ꯉꯛꯏ꯫ ꯑꯗꯨꯕꯨ ꯊꯥꯔꯤꯛꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯏꯃꯥ, ꯑꯩꯁꯦ ꯊꯪꯅꯕ ꯈꯨꯜꯁꯤꯗꯒꯤꯅꯤ꯫ ꯑꯗꯣ ꯏꯃꯥ, ꯏꯕꯨꯡ ꯄꯤꯕꯥꯔꯦꯜꯕꯨ ꯂꯩꯌꯦ, ꯃꯅꯤꯡꯗꯅꯦ ꯃꯥꯅ ꯌꯦꯟ ꯈꯔ ꯂꯣꯏꯔꯤꯌꯦ꯫ ꯌꯦꯟꯒꯤ ꯃꯆꯤꯟꯖꯥꯛꯇꯣ ꯄꯤꯖꯕꯅꯦꯅ ꯂꯩꯈꯤꯕꯅꯤ꯫ ꯁꯦ ꯁꯤꯗ ꯉꯥꯏꯍꯥꯛ ꯐꯝꯃꯣ꯫ ꯏꯃꯥꯅꯦ ꯏꯆꯥ ꯅꯨꯄꯥꯕꯨ ꯀꯧꯊꯣꯔꯛꯀꯦꯀꯣ꯫ ꯍꯣꯏ, ꯐꯒꯅꯤ ꯏꯃꯥ꯫ ꯑꯁꯨꯝꯅ ꯊꯥꯔꯤꯛ ꯃꯆꯥꯅꯨꯄꯥꯗ ꯄꯥꯎ ꯑꯗꯨ ꯇꯝꯂꯝꯃꯤ꯫ ꯄꯤꯕꯥꯔꯦꯜꯁꯨ ꯃꯄꯥꯟꯗ ꯊꯣꯔꯛꯏ꯫ ꯃꯥꯅ ꯊꯣꯔꯛꯄꯗ ꯅꯣꯡꯃ ꯂꯩꯀꯣꯜ ꯑꯃꯗ ꯊꯦꯡꯅꯈꯤꯕ ꯂꯩꯕꯥꯛ ꯑꯃꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯁꯦꯅꯨ ꯑꯣꯏꯕꯤ ꯑꯗꯨ ꯑꯣꯏꯔꯝꯕꯗꯨꯗ ꯄꯤꯕꯥꯔꯦꯜ ꯌꯥꯝꯅ ꯊꯥꯖꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯜꯕꯨ ꯀꯔꯤ ꯂꯩꯔꯕꯒꯦ? ꯌꯥꯝ ꯊꯥꯖꯗꯅ ꯅꯕꯨꯡꯒꯤ ꯅꯥꯛꯇ ꯂꯥꯛꯄꯅꯤ꯫ ꯏꯕꯨꯡ ꯄꯤꯕꯥꯔꯦꯜ, ꯅꯆꯜꯅ ꯉꯁꯤ ꯏꯕꯨꯡꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯦ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯆꯗꯦꯗꯣ꯫ ꯅꯆꯜꯅ ꯋꯥꯐꯝ ꯈꯔꯗ ꯍꯥꯏꯖꯒꯦꯅ ꯂꯥꯛꯆꯕꯅꯤ꯫ ꯀꯔꯝꯕ ꯋꯥꯐꯝ? ꯏꯆꯜꯅ ꯅꯕꯨꯡꯗ ꯍꯥꯏꯒꯦ ꯈꯟꯅ ꯂꯥꯛꯂꯤꯕꯗꯨ ꯍꯥꯏꯌꯨ꯫ ꯏꯕꯨꯡ ꯄꯤꯕꯥꯔꯦꯜ, ꯉꯁꯤ ꯅꯆꯜꯅ ꯍꯥꯏꯖꯒꯗꯧꯔꯤꯕ ꯋꯥꯐꯝ ꯑꯁꯦ ꯏꯕꯨꯡ ꯅꯍꯥꯛꯄꯨ ꯀꯔꯦꯝꯅꯕꯁꯨ ꯅꯠꯆꯗꯦ꯫ ꯏꯕꯨꯡꯕꯨ ꯂꯥꯏꯔꯔꯦ ꯍꯥꯏꯅ ꯍꯟꯊꯅ ꯌꯦꯡꯖꯕꯁꯨ ꯅꯠꯆꯗꯦ꯫ ꯏꯕꯨꯡ ꯄꯤꯕꯥꯔꯦꯜ, ꯅꯆꯜꯒꯤ ꯋꯥꯐꯝꯁꯦ ꯏꯕꯨꯡꯅ ꯌꯥꯕꯤꯌꯨꯀꯣ꯫ ꯍꯥꯏꯌꯨ, ꯏꯆꯜꯅ ꯍꯥꯏꯅꯤꯡꯕꯗꯣ ꯅꯕꯨꯡꯅ ꯌꯥꯊꯣꯛꯂꯒ ꯂꯣꯏꯔꯦꯗꯅ꯫ ꯍꯥꯏꯌꯨ, ꯀꯣꯏꯒꯅꯨ꯫ ꯊꯣꯏꯅꯨ ꯄꯤꯕꯥꯔꯦꯜꯒꯤ ꯋꯥꯗꯨ ꯇꯥꯔꯕꯗ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯕꯨꯡ ꯄꯤꯕꯥꯔꯦꯜ, ꯏꯕꯨꯡꯅ ꯅꯣꯡꯃ ꯄꯟꯊꯨꯡꯀꯣꯜꯒꯤ ꯂꯩꯀꯣꯜ ꯑꯗꯨꯗ ꯂꯩꯔꯝꯕꯗꯣ, ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯒꯤ ꯃꯖꯥꯏꯕꯦꯝꯃꯒ ꯑꯩꯒ ꯏꯕꯨꯡꯒ ꯊꯦꯡꯅꯈꯤꯕꯗꯣ, ꯃꯗꯨꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯒꯤ ꯃꯖꯥꯏꯕꯦꯝꯃꯅ ꯏꯕꯨꯡ ꯄꯤꯕꯥꯔꯦꯜ ꯅꯍꯥꯛꯄꯨ ꯃꯖꯥꯏꯕꯦꯝꯃꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯨꯔꯕ ꯃꯥꯜꯂꯤ꯫ ꯏꯕꯨꯡ ꯄꯤꯕꯥꯔꯦꯜ, ꯃꯖꯥꯏꯕꯦꯝꯃꯒꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯦ ꯏꯕꯨꯡ ꯄꯤꯕꯥꯔꯦꯜ ꯅꯍꯥꯛꯅ ꯑꯃꯨꯛꯇ ꯌꯥꯕꯤꯌꯨꯕ꯫ ꯑꯩꯒꯤ ꯃꯖꯥꯏꯕꯦꯝꯃꯕꯨ ꯃꯤꯒ ꯃꯤꯃꯥꯟꯅꯗꯦ ꯍꯥꯏꯗꯨꯅ ꯂꯠꯅꯕꯤꯒꯅꯨ꯫ ꯊꯣꯏꯅꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯄꯤꯕꯥꯔꯦꯜꯗꯤ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯄꯤꯕꯥꯔꯦꯜꯅ ꯊꯣꯏꯅꯨꯗ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯜ ꯊꯣꯏꯅꯨ, ꯅꯪꯒꯤ ꯋꯥꯐꯝ ꯑꯗꯨꯕꯨ ꯑꯩꯕꯨ ꯃꯇꯧ ꯀꯔꯝꯅ? ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯅꯤꯉꯣꯜ ꯑꯃꯕꯨ ꯑꯩꯒ ꯅꯨꯡꯁꯤꯅꯕ? ꯏꯆꯜ ꯊꯣꯏꯅꯨ, ꯃꯗꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯃꯥꯡꯗ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯑꯃꯕꯨ ꯏꯀꯥꯏꯕ ꯄꯤꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤ꯫ ꯏꯆꯜ, ꯅꯕꯨꯡꯗꯤ ꯃꯗꯨꯒꯤ ꯋꯥꯐꯝꯗꯨ ꯌꯥꯕ ꯉꯝꯒꯗꯕ ꯃꯥꯟꯗꯦ꯫ ꯏꯕꯨꯡ ꯄꯤꯕꯥꯔꯦꯜ, ꯄꯨꯝꯅꯃꯛꯇꯣ ꯃꯖꯥꯏꯕꯦꯝꯃꯅ ꯂꯣꯏꯅ ꯊꯦꯡꯅꯒꯅꯤ꯫ ꯃꯖꯥꯏꯕꯦꯝꯃꯁꯦ ꯏꯕꯨꯡꯗ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯈ꯭ꯔꯦ꯫ ꯏꯕꯨꯡ, ꯅꯆꯜꯅ ꯍꯥꯏꯖꯕꯁꯦ ꯑꯃꯨꯛꯇ ꯌꯥꯕꯤꯌꯨ꯫ ꯏꯆꯜ ꯊꯣꯏꯅꯨ, ꯑꯩ ꯅꯪꯒꯤ ꯋꯥꯁꯤꯕꯨ꯫ ꯄꯤꯕꯥꯔꯦꯜ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ ꯑꯗꯨꯒ ꯃꯍꯥꯛ ꯋꯥꯈꯜ ꯈꯜꯂꯤ꯫ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯑꯗꯨꯁꯨ ꯌꯥꯗꯕ ꯌꯥꯔꯣꯏꯗꯕꯅ ꯄꯤꯕꯥꯔꯦꯜ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯑꯗꯨꯝꯅ ꯂꯩꯔꯒ ꯄꯤꯕꯥꯔꯦꯜ ꯊꯣꯏꯅꯨꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯏꯆꯜ ꯊꯣꯏꯅꯨ, ꯏꯆꯜꯒꯤ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯑꯄꯥꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯇꯥꯔꯦ꯫ ꯑꯩꯒꯤ ꯄꯥꯎꯈꯨꯝꯇꯃꯛ ꯉꯥꯏꯔꯦ꯫ ꯑꯗꯨꯅ ꯏꯆꯜ ꯊꯣꯏꯅꯨ, ꯍꯌꯦꯡꯁꯦ ꯅꯣꯏ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯊꯦꯡꯅꯕ ꯂꯩꯀꯣꯜ ꯑꯗꯨꯃꯛꯇꯗ ꯊꯦꯡꯅꯁꯤ꯫ ꯃꯐꯝ ꯑꯗꯨꯗ ꯑꯩꯒꯤ ꯄꯥꯎꯈꯨꯝꯗꯨ ꯄꯤꯖꯒꯦ꯫ ꯄꯤꯕꯥꯔꯦꯜꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯣꯏꯅꯨ ꯃꯄꯨꯛꯅꯤꯡ ꯈꯔ ꯅꯨꯡꯉꯥꯏꯖꯩ꯫ ꯊꯣꯏꯅꯨ ꯄꯤꯕꯥꯔꯦꯜꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫
ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯕꯨꯡ ꯄꯤꯕꯥꯔꯦꯜ, ꯅꯆꯜꯒꯤ ꯈꯟꯖꯕꯁꯦ ꯃꯁꯤꯃꯇꯪꯗꯤ ꯊꯨꯡꯍꯟꯕꯤꯌꯨ ꯏꯕꯨꯡꯅ꯫ ꯑꯗꯨꯗꯤ ꯐꯔꯦ, ꯅꯆꯜꯁꯨ ꯑꯃꯨꯛ ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯄꯥꯡꯖꯔꯒꯦ, ꯏꯕꯨꯡꯁꯨ ꯂꯩꯕꯤꯍꯧ꯫ ꯍꯣꯏ ꯍꯣꯏ ꯌꯧ, ꯅꯕꯨꯡꯁꯨ ꯂꯩꯍꯧꯔꯒꯦ꯫ ꯑꯁꯨꯝꯅ ꯊꯣꯏꯅꯨꯁꯨ ꯍꯟꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯣꯅꯨꯡꯗ ꯌꯧꯔꯛꯂꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥ ꯊꯣꯏꯅꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯗꯨꯅ ꯅꯣꯡꯉꯥꯜꯂꯒ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯤꯕꯥꯔꯦꯜ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥ ꯃꯈꯣꯏ ꯎꯅꯔꯝꯃꯤ꯫ ꯄꯤꯕꯥꯔꯦꯜꯅ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥꯗ ꯃꯍꯥꯛꯀꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯌꯥꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥꯗꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥ ꯑꯃꯗꯤ ꯄꯤꯕꯥꯔꯦꯜ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯡꯇꯤꯒꯤ ꯑꯗꯨꯃꯛ ꯃꯈꯣꯏ ꯑꯅꯤ ꯎꯅꯔꯝꯃꯤ꯫ ꯄꯤꯕꯥꯔꯦꯜꯅ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥꯒꯤ ꯐꯤꯚꯝ ꯈꯪꯕꯅ ꯄꯤꯕꯥꯔꯦꯜꯅ ꯋꯥ ꯑꯗꯨꯃꯛ ꯉꯥꯡꯉꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥꯁꯨ ꯃꯍꯥꯛꯅ ꯉꯥꯡꯅꯤꯡꯕ ꯍꯥꯏꯅꯤꯡꯕꯗꯨ ꯃꯍꯥꯛꯅ ꯍꯦꯛ ꯍꯦꯛ ꯏꯔꯤꯕ ꯆꯦꯕꯥꯡ ꯑꯗꯨꯗ ꯏꯗꯨꯅ ꯄꯤꯕꯥꯔꯦꯜꯗꯨꯒ ꯑꯗꯨꯃꯛ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯀꯅꯥ ꯂꯩ? ꯅꯤꯡꯊꯧ ꯁꯤꯡꯎꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯂꯥꯟꯃꯤ ꯑꯃꯅ ꯆꯪꯁꯤꯜꯂꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯂꯩꯖꯩ, ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ? ꯅꯈꯣꯏꯒꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯎ ꯍꯥꯏ꯫ ꯋꯥ ꯑꯃ ꯍꯥꯏꯗꯕ ꯌꯥꯗꯕ ꯑꯃ ꯂꯩ, ꯊꯨꯔꯕꯅꯤ꯫ ꯂꯥꯟꯃꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯣꯏ ꯐꯒꯅꯤ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯍꯥꯏꯖꯔꯨꯔꯒꯦ꯫ ꯑꯁꯨꯝꯅ ꯂꯥꯟꯃꯤ ꯑꯣꯏꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯔꯥꯅꯤ ꯂꯩꯃꯇꯣꯝꯕꯤꯗ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯝꯂꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯂꯩꯃꯇꯣꯝꯕꯤꯁꯨ ꯈꯣꯡꯖꯟ ꯌꯥꯡꯅ ꯃꯄꯨꯔꯣꯏꯕꯒꯤ ꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯅꯅꯥꯎꯕꯨ ꯀꯧꯔꯤꯕꯗꯤ ꯀꯔꯤ ꯂꯩꯔꯕꯒꯦ? ꯁꯤꯖ, ꯅꯍꯥꯛꯀ ꯇꯥꯟꯅꯗꯕ ꯌꯥꯗꯕ ꯋꯥꯐꯝ ꯑꯃ ꯂꯩꯔꯤꯅꯤ꯫ ꯀꯔꯤ ꯋꯥꯐꯝ ꯑꯣꯏꯔꯕꯅꯣ, ꯍꯥꯏꯕꯤꯌꯨꯗꯣ꯫ ꯅꯪ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯥꯏꯕꯤ ꯑꯃꯗ ꯌꯦꯡꯍꯟꯕ ꯄꯥꯝꯃꯤ꯫ ꯃꯗꯨꯗꯤ ꯌꯥꯝꯅ ꯐꯕ ꯋꯥꯐꯝꯅꯤꯅꯦ ꯏꯅꯤꯡꯊꯧ꯫ ꯑꯃꯥꯏꯕꯤꯗꯨꯕꯨ ꯀꯗꯥꯏꯗꯒꯤꯅꯣ? ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯂꯩꯔꯤꯕ ꯑꯃꯥꯏꯕꯁꯤꯡꯗꯤ ꯑꯩꯈꯣꯏꯅ ꯌꯦꯡꯍꯟꯗꯕꯕꯨ ꯂꯩꯔꯝꯂꯔꯣꯏ꯫ ꯀꯔꯝꯕ ꯑꯃꯥꯏꯕꯤ ꯑꯣꯏꯔꯕꯅꯣ ꯏꯅꯤꯡꯊꯧ? ꯁꯤꯖ, ꯊꯤꯕꯨ ꯊꯤꯔꯕꯗꯤ ꯀꯔꯤꯒꯤ ꯂꯩꯇꯅꯤ? ꯈꯨꯂꯦꯟ ꯂꯝꯗꯝ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏ ꯀꯧꯕꯤꯕꯅꯤ꯫ ꯃꯍꯥꯛ ꯀꯣꯅꯨꯡ ꯑꯁꯤꯗ ꯑꯃꯨꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯕꯤ ꯑꯃꯥꯏꯕꯤ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯂꯥꯌꯦꯡꯕ ꯑꯔꯣꯏꯕꯅꯤ꯫ ꯃꯁꯤꯗ ꯃꯄꯨ ꯃꯥꯅ ꯅꯪ ꯑꯩꯒꯤ ꯑꯋꯥꯕꯁꯤ ꯎꯕꯤꯗꯨꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯐꯍꯟꯕꯤꯔꯕꯗꯤ ꯐꯔꯦ, ꯐꯠꯇ꯭ꯔꯕꯗꯤ ꯃꯄꯣꯛ ꯑꯁꯤꯃꯒꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯂꯥꯌꯦꯡꯂꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯤꯡꯊꯧ ꯁꯤꯡꯎ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯛꯈꯤꯗꯨꯅ ꯇꯥꯔꯛꯂꯤꯕ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯏ꯫ ꯃꯍꯥꯔꯥꯅꯤ ꯂꯩꯃꯇꯣꯝꯕꯤꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯉꯛꯂꯝꯃꯤ꯫ ꯂꯩꯃꯇꯣꯝꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤ ꯃꯇꯧꯅꯣ ꯏꯅꯤꯡꯊꯧ? ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯇꯝꯐꯥꯁꯅꯥ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯋꯥ ꯉꯛꯂꯛꯈꯤꯅꯤ꯫ ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯅ ꯊꯥꯖꯩ ꯏꯅꯤꯡꯊꯧ꯫ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏ ꯍꯥꯏꯕꯗꯣ ꯏꯅꯤꯡꯊꯧꯅ ꯂꯥꯟꯃꯤ ꯈꯔ ꯊꯥꯗꯨꯅ ꯀꯧꯕꯤꯔꯨꯅꯕ ꯍꯥꯏꯖꯔꯤ꯫ ꯏꯅꯤꯡꯊꯧ, ꯈꯣꯡꯊꯥꯡ ꯑꯁꯦ ꯑꯊꯨꯕꯗ ꯊꯥꯡꯕꯤꯌꯨ꯫ ꯁꯤꯖ, ꯑꯩ ꯁꯣꯏꯗꯅ ꯑꯃꯥꯏꯕꯤꯗꯨꯕꯨ ꯀꯧꯔꯨꯒꯅꯤꯅꯦ꯫ ꯍꯌꯦꯡꯃꯛ ꯑꯩ ꯏꯁꯥ ꯆꯠꯇꯨꯅ ꯑꯃꯥꯏꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯧꯔꯨꯒꯅꯤ, ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯕꯨ ꯂꯥꯌꯦꯡꯍꯟꯒꯅꯤꯅꯦ꯫ ꯌꯥꯝꯅ ꯐꯔꯦ ꯏꯅꯤꯡꯊꯧꯒꯤ ꯋꯥꯍꯩ ꯇꯥꯕꯗ꯫ ꯑꯗꯨꯗꯤ ꯅꯅꯥꯎꯁꯨ ꯏꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯆꯪꯕꯤꯔꯨꯈꯤꯒꯦ ꯏꯅꯤꯡꯊꯧ꯫ ꯆꯠꯂꯨ꯫ ꯑꯁꯨꯝꯅ ꯃꯍꯥꯔꯥꯅꯤ ꯂꯩꯃꯇꯣꯝꯕꯤ ꯅꯤꯡꯊꯧ ꯁꯤꯡꯎꯒꯤ ꯃꯅꯥꯛꯇꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯇꯞꯅ ꯇꯞꯅ ꯍꯧꯈꯤꯕꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯁꯤꯡꯎ ꯃꯍꯥꯛ ꯂꯥꯟꯃꯤ ꯈꯔꯒ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏ ꯃꯍꯥꯛꯄꯨ ꯃꯆꯥꯅꯨꯄꯤ ꯂꯥꯌꯦꯡꯅꯅꯕ ꯍꯥꯏꯗꯅ ꯃꯁꯥꯃꯛꯅ ꯂꯧꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯁꯤꯡꯎꯅ ꯍꯥꯏꯖꯕꯗꯒꯤ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏ ꯃꯍꯥꯛ ꯀꯣꯅꯨꯡꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥꯒꯤ ꯀꯥꯗ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏ ꯆꯪꯂꯛꯇꯨꯅ ꯌꯦꯡꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏꯅ ꯍꯥꯏꯔꯛꯏ꯫ ꯏꯅꯤꯡꯊꯧ, ꯉꯁꯤꯗꯤ ꯅꯅꯥꯏ ꯋꯥꯐꯝ ꯑꯃꯠꯇ ꯍꯥꯏꯖꯒꯦ꯫ ꯏꯅꯤꯡꯊꯧꯅ ꯅꯤꯡꯁꯤꯡꯕꯤꯕ꯭ꯔꯥ? ꯑꯃꯨꯛꯇ ꯈꯟꯕꯤꯌꯨ꯫ ꯏꯃꯥ ꯃꯥꯏꯕꯤ, ꯍꯥꯏꯕꯤꯌꯨ꯫ ꯏꯅꯤꯡꯊꯧꯅ ꯃꯍꯥꯔꯥꯅꯤꯁꯤꯕꯨ ꯂꯧꯕ ꯊꯥ 3 ꯐꯥꯔꯛꯄꯗ ꯃꯍꯥꯔꯥꯅꯤ ꯊꯥ ꯂꯦꯞꯈꯤ꯫ ꯃꯍꯥꯔꯥꯅꯤꯅ ꯊꯥ 4 ꯐꯥꯔꯛꯄ ꯃꯇꯝꯗ ꯏꯅꯤꯡꯊꯧꯅ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯂꯩꯀꯣꯜ ꯑꯁꯤꯗ ꯅꯣꯡꯃ ꯇꯥꯡꯖꯂꯤꯟ ꯑꯃ ꯍꯥꯠꯈꯤ꯫ ꯃꯗꯨ ꯅꯤꯡꯁꯤꯡꯕꯤꯔꯤꯕ꯭ꯔꯥ? ꯅꯤꯡꯊꯧ ꯁꯤꯡꯎ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ꯫ ꯃꯍꯥꯛ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯍꯥꯛꯅ ꯂꯩꯀꯣꯜ ꯑꯗꯨꯗ ꯄꯣꯊꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯃꯈꯣꯡꯗ ꯇꯥꯡꯖꯂꯤꯟ ꯑꯃꯅ ꯌꯦꯠꯇꯨꯅ ꯂꯩꯔꯝꯕꯗꯣ꯫ ꯑꯗꯨꯝꯅ ꯂꯩꯕꯗꯨꯗ ꯅꯤꯡꯊꯧ ꯁꯤꯡꯎꯅ ꯃꯍꯥꯛꯀ ꯂꯣꯏꯅꯗꯨꯅ ꯂꯥꯛꯂꯕ ꯃꯥꯒꯤ ꯈꯨꯠꯁꯨ ꯊꯥꯡ ꯑꯗꯨꯅ ꯇꯥꯡꯖꯂꯤꯟ ꯑꯗꯨꯒꯤ ꯃꯆꯤꯟꯗꯨ ꯀꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯉꯛꯁꯝ ꯑꯗꯨꯗ ꯑꯃꯨꯛ ꯀꯛꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯧꯈꯤꯕꯁꯤꯡꯗꯨ ꯅꯤꯡꯊꯧ ꯁꯤꯡꯎ ꯂꯣꯏꯅ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫
ꯅꯤꯡꯊꯧ ꯁꯤꯡꯎꯅ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ ꯃꯥꯏꯕꯤ, ꯑꯩ ꯅꯤꯡꯁꯤꯡꯉꯤ꯫ ꯅꯨꯃꯤꯠꯇꯣ ꯑꯁꯨꯝꯕꯅꯤ ꯏꯃꯥ ꯃꯥꯏꯕꯤꯅ ꯍꯥꯏꯕꯤꯕ꯫ ꯃꯗꯨꯅꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯏꯅꯤꯡꯊꯧꯅ ꯍꯥꯠꯈ꯭ꯔꯤꯕ ꯇꯥꯡꯖꯂꯤꯟ ꯑꯗꯣ ꯑꯁꯝꯕ ꯂꯤꯟ ꯅꯠꯇꯦ, ꯏꯕꯨꯙꯧ ꯄꯥꯈꯪꯕꯒꯤ ꯁꯥꯌꯣꯟꯅꯤ꯫ ꯑꯗꯨꯅ ꯏꯅꯤꯡꯊꯧꯒꯤ ꯇꯥꯏꯕꯪ ꯐꯥꯎꯔꯛꯀꯗꯧꯔꯤꯕ ꯃꯖꯥꯏꯕꯦꯝꯃꯗ ꯇꯦꯡꯕꯥꯟꯍꯟꯈꯤꯕꯅꯤ꯫ ꯑꯗꯨꯅꯅꯤ ꯍꯧꯖꯤꯛ ꯃꯖꯥꯏꯕꯦꯝꯃꯅ ꯂꯣꯟ ꯊꯣꯛꯇ꯭ꯔꯤꯕꯁꯦ꯫ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏꯒꯤ ꯋꯥꯗꯨꯗ ꯅꯤꯡꯊꯧ ꯁꯤꯡꯎ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯂꯩꯃꯇꯣꯝꯕꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯏ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯁꯦꯅꯨ ꯊꯣꯏꯅꯨꯁꯨ ꯀꯞꯄꯤ꯫ ꯅꯤꯡꯊꯧ ꯁꯤꯡꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ ꯃꯥꯏꯕꯤ, ꯄꯨꯝꯅꯃꯛ ꯑꯩꯅ ꯂꯥꯟꯕ ꯑꯁꯣꯏꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯏꯃꯥ ꯃꯥꯏꯕꯤꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤ ꯂꯣꯟ ꯑꯃꯨꯛꯇꯗꯤ ꯊꯣꯛꯍꯟꯕꯤꯌꯨ꯫ ꯃꯍꯥꯛꯀꯤ ꯃꯆꯤꯟ ꯑꯁꯤꯅ ꯏꯄꯥ ꯅꯤꯡꯊꯧ, ꯏꯃꯥ ꯃꯍꯥꯔꯥꯅꯤ ꯍꯥꯏꯅ ꯀꯧꯕꯗꯣ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏ ꯑꯃꯨꯛꯇ ꯇꯥꯍꯟꯕꯤꯌꯨ꯫ ꯅꯤꯡꯊꯧ ꯁꯤꯡꯎ ꯅꯤꯡꯊꯧ ꯑꯣꯏꯔꯕꯁꯨ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏꯗ ꯈꯨꯔꯨ ꯈꯨꯗꯛ ꯀꯨꯟꯗꯨꯅ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯍꯥꯏꯖꯔꯛꯏ꯫ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏ ꯉꯛꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤ ꯃꯇꯧꯅꯣ ꯏꯅꯤꯡꯊꯧ ꯇꯧꯍꯩꯗꯦ꯫ ꯏꯅꯤꯡꯊꯧꯅ ꯑꯗꯨꯝꯅ ꯇꯣꯜꯂꯕꯤ ꯑꯩꯉꯣꯟꯗ ꯈꯨꯔꯨꯝꯕꯤꯒꯅꯨ꯫ ꯏꯇꯤꯛ ꯅꯆꯗꯦ꯫ ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ꯫ ꯏꯅꯤꯡꯊꯧ, ꯅꯅꯥꯏꯅ ꯁꯣꯏꯗꯅ ꯃꯖꯥꯏꯕꯦꯝꯃꯕꯨ ꯂꯣꯟ ꯊꯣꯛꯍꯟꯒꯅꯤ꯫ ꯑꯩꯅ ꯋꯥꯁꯛꯂꯤꯕꯁꯤꯅꯤ꯫ ꯂꯩꯃꯇꯣꯝꯕꯤꯅ ꯏꯃꯥ ꯃꯥꯏꯕꯤ, ꯏꯃꯥꯅ ꯑꯃꯨꯛꯇ ꯌꯦꯡꯕꯤꯗꯨꯅ ꯑꯩꯒꯤ ꯏꯆꯥꯁꯤ ꯂꯣꯟ ꯊꯣꯛꯍꯟꯕꯤꯌꯨ꯫ ꯏꯃꯥꯅ ꯑꯄꯥꯝꯕꯗꯣ ꯑꯩꯈꯣꯏ ꯄꯤꯖꯒꯦ꯫ ꯃꯍꯥꯔꯥꯅꯤ, ꯀꯔꯤꯁꯨ ꯋꯥꯕꯤꯒꯅꯨ, ꯑꯩꯅ ꯌꯦꯡꯖꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯒꯣꯏ ꯃꯃꯤꯠ ꯑꯗꯨ ꯎꯏꯁꯤꯜꯂꯒ ꯂꯥꯏꯔꯣꯟ ꯈꯔ ꯁꯣꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯇꯨꯃꯤꯟꯅꯃꯨꯛ ꯂꯩꯈꯤ꯫ ꯀꯌꯥꯛ ꯑꯗꯨꯝꯅ ꯂꯩꯔꯒ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏ ꯃꯃꯤꯠ ꯑꯗꯨ ꯄꯥꯡꯂꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯅꯤꯡꯊꯧ, ꯃꯍꯥꯔꯥꯅꯤ ꯃꯖꯥꯏꯕꯦꯝꯃꯒꯤ ꯂꯣꯟ ꯊꯣꯛꯅꯕ ꯎꯄꯥꯏ ꯑꯃꯗꯤ ꯂꯩꯔꯤ꯫ ꯊꯥꯒꯣꯏꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯌꯥꯝ ꯑꯗꯨ ꯍꯔꯥꯎꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯁꯤꯡꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ ꯃꯥꯏꯕꯤ, ꯀꯔꯤ ꯀꯔꯝꯕ ꯎꯄꯥꯏꯅꯣ ꯇꯥꯛꯄꯤꯌꯨ꯫ ꯃꯄꯥ ꯑꯩꯅ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯆꯒꯦ꯫ ꯀꯔꯤ ꯀꯔꯝꯕꯅꯣ ꯍꯥꯏꯕꯤꯌꯨ ꯏꯃꯥ ꯃꯥꯏꯕꯤ꯫ ꯏꯅꯤꯡꯊꯧꯅ ꯆꯠꯄ ꯌꯥꯈꯤꯔꯣꯏ꯫ ꯅꯍꯥ ꯅꯨꯄꯥꯅ ꯆꯠꯀꯗꯕꯅꯤ꯫ ꯑꯗꯨꯒ ꯆꯠꯀꯗꯧꯔꯤꯕ ꯅꯨꯄꯥ ꯑꯗꯣ ꯑꯉꯣꯝ ꯁꯥꯒꯩꯒꯤ ꯅꯨꯄꯥ ꯑꯣꯏꯒꯗꯕꯅꯤ꯫ ꯎꯄꯥꯏ ꯑꯗꯣ ꯍꯥꯏꯖꯔꯒꯦ꯫ ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯑꯋꯥꯡ ꯄꯥꯡꯅ ꯆꯠꯂꯒ ꯄꯥꯠ ꯑꯃ ꯂꯩꯔꯝꯒꯅꯤ꯫ ꯄꯥꯠ ꯑꯗꯨꯒꯤ ꯄꯥꯠꯈꯣꯡꯗ ꯍꯤꯖꯥꯎ ꯑꯃ ꯂꯩꯔꯝꯒꯅꯤ꯫ ꯍꯤꯖꯥꯎ ꯑꯗꯨꯕꯨ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯆꯦꯠꯅ ꯈꯨꯔꯨꯝꯖꯒꯅꯤ꯫ ꯑꯗꯨꯒ ꯂꯥꯏꯕꯛ ꯑꯍꯨꯝꯂꯛ ꯀꯠꯂꯒ hi ꯑꯗꯨꯕꯨ ꯌꯦꯠꯀꯤ ꯈꯣꯡꯅ ꯍꯥꯟꯅ ꯊꯥꯡꯒꯠꯇꯨꯅ ꯀꯥꯒꯅꯤ꯫ ꯑꯗꯨꯒ hi ꯑꯗꯨꯕు ꯍꯣꯟꯗꯨꯅ ꯄꯥꯠ ꯑꯗꯣ ꯂꯥꯟꯊꯣꯛꯀꯗꯕꯅꯤ꯫ ꯄꯥꯠ ꯑꯗꯨꯕꯨ ꯂꯥꯟꯊꯣꯛꯂꯒ ꯈꯨꯜ ꯑꯃ ꯂꯩꯔꯝꯒꯅꯤ꯫ ꯈꯨꯜ ꯑꯗꯣ ꯃꯤ ꯇꯥꯕ ꯅꯠꯇꯦ꯫ ꯆꯠꯀꯗꯧꯔꯤꯕ ꯃꯤꯁꯛ ꯑꯗꯣ ꯑꯀꯤ ꯑꯈꯪ ꯀꯌꯥ ꯑꯃ ꯊꯦꯡꯅꯒꯅꯤ꯫ ꯈꯨꯜ ꯑꯗꯨ ꯌꯧꯕꯗ ꯈꯨꯜ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯈꯨꯜꯂꯣꯏꯗ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯃ ꯂꯩꯔꯝꯒꯅꯤ꯫ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯏꯌꯥꯏꯗ ꯌꯥꯝꯅ ꯐꯖꯔꯕ ꯊꯝꯕꯥꯜ ꯑꯃ ꯍꯧꯔꯝꯒꯅꯤ꯫ ꯊꯝꯕꯥꯜ ꯑꯗꯣ ꯍꯦꯛꯇꯤ ꯍꯦꯛꯄꯁꯨ ꯉꯝꯂꯣꯏ꯫ ꯍꯦꯛꯀꯗꯧꯔꯤꯕ ꯃꯤꯁꯛ ꯑꯗꯣ ꯄꯨꯈ꯭ꯔꯤ ꯑꯗꯨꯕꯨ ꯀꯨꯝꯗꯨꯅ ꯊꯝꯕꯥꯜ ꯑꯗꯨ ꯍꯦꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯀꯩꯗꯧꯔꯕꯒꯦ ꯏꯃꯥ ꯃꯥꯏꯕꯤ? ꯇꯥꯛꯄꯤꯌꯨ ꯄꯨꯝꯅꯃꯛ꯫ ꯑꯗꯨꯕꯨ ꯊꯝꯕꯥꯜ ꯍꯧꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯏꯁꯥ ꯂꯦꯡ ꯂꯦꯡꯂꯒ ꯁꯨꯝ ꯄꯨꯊꯈꯤꯒꯅꯤ꯫ ꯃꯗꯨꯕꯨ ꯉꯝꯅꯕ ꯊꯝꯕꯥꯜ ꯑꯗꯨ ꯍꯦꯛꯂꯒ ꯀꯥꯈꯠꯂꯛꯀꯗꯕꯅꯤ꯫ ꯃꯗꯨꯕꯨ ꯉꯝꯂꯕ ꯏꯅꯤꯡꯊꯧ ꯄꯨꯝꯅꯃꯛ ꯐꯔꯒꯅꯤ꯫ ꯊꯝꯕꯥꯜ ꯑꯗꯨꯕꯨ ꯏꯁꯤꯡ ꯑꯁꯦꯡꯕꯗ ꯂꯨꯞꯂꯒ ꯆꯥꯔꯣꯜ ꯑꯃ ꯄꯤꯊꯛꯄ ꯃꯇꯝꯗ ꯏꯅꯤꯡꯊꯧꯒꯤ ꯏꯆꯥꯅꯨꯄꯤ ꯃꯖꯥꯏꯕꯦꯝꯃ ꯁꯣꯏꯗꯅ ꯋꯥ ꯉꯥꯡꯕ ꯊꯣꯛꯀꯅꯤ꯫ ꯊꯥꯒꯣꯏꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯗꯤ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯔꯥꯅꯤ ꯔꯥꯖꯀꯨꯃꯥꯔꯤ ꯃꯈꯣꯏꯗꯤ ꯍꯔꯥꯎꯔꯝꯕꯗꯨ ꯍꯟꯖꯤꯟꯈꯤ꯫ ꯑꯗꯨꯒ ꯁꯦꯅꯨ ꯊꯣꯏꯅꯨꯁꯨ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯇꯤ ꯃꯍꯥꯛꯀꯤ ꯃꯖꯥꯏꯕꯦꯝꯃꯕꯨ ꯂꯣꯟ ꯊꯣꯛꯂꯅꯤ ꯈꯟꯕꯗ ꯂꯩ ꯑꯗꯨꯕꯨ ꯍꯦꯛꯄ ꯆꯠꯅꯕ ꯊꯣꯏꯅꯨ ꯄꯤꯕꯥꯔꯦꯜꯕꯨ ꯍꯥꯏꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯄꯤꯕꯥꯔꯦꯜꯅ ꯁꯣꯏꯗꯅ ꯉꯝꯒꯅꯤ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯔꯒ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏꯁꯨ ꯍꯜꯂꯒꯦ ꯍꯥꯏꯔꯗꯨꯅ ꯍꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯊꯣꯏꯅꯨ ꯄꯤꯕꯥꯔꯦꯜꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯄꯤꯕꯥꯔꯦꯜꯁꯨ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯅꯨꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯄꯤꯕꯥꯔꯦꯜꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯜ ꯊꯣꯏꯅꯨ, ꯅꯍꯥꯛ ꯂꯥꯛꯂꯤꯗꯅ? ꯁꯤꯗ ꯐꯝ꯫ ꯀꯔꯤ ꯂꯩꯔꯒꯦ? ꯏꯕꯨꯡ, ꯏꯃꯥꯗꯤ ꯂꯩꯕ ꯎꯗꯦ꯫ ꯀꯔꯣꯝ ꯆꯠꯈ꯭ꯔꯕꯒꯦ? ꯀꯩꯊꯦꯜ ꯆꯠꯈꯤ꯫ ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯕ ꯑꯣꯏꯔꯨꯕꯅꯤꯅ ꯁꯨꯗꯕ ꯌꯥꯗꯦꯗꯣ꯫ ꯑꯗꯨꯅꯅꯤ ꯁꯣꯜꯂꯕꯤ ꯏꯃꯥꯗꯣ ꯀꯩꯊꯦꯜ ꯆꯠꯈꯤ꯫ ꯏꯁ, ꯌꯥꯔꯦ ꯏꯕꯨꯡ ꯄꯤꯕꯥꯔꯦꯜ, ꯈꯪꯖꯔꯦ꯫ ꯑꯗꯣ ꯏꯕꯨꯡ, ꯅꯆꯜꯅ ꯉꯁꯤ ꯂꯥꯛꯆꯔꯤꯕꯁꯦ ꯏꯕꯨꯡꯒꯤ ꯃꯇꯦꯡ ꯑꯃꯇꯪ ꯅꯤꯖꯒꯦ ꯍꯥꯏꯗꯅ ꯂꯥꯛꯆꯕꯅꯤ꯫ ꯅꯆꯜꯒꯤ ꯃꯇꯦꯡꯁꯦ ꯏꯕꯨꯡꯅ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ꯫ ꯏꯕꯨꯡꯅ ꯁꯣꯏꯗꯅ ꯉꯝꯒꯅꯤ ꯈꯟꯗꯨꯅ ꯂꯥꯛꯆꯕꯅꯤ꯫ ꯏꯕꯨꯡ ꯄꯤꯕꯥꯔꯦꯜꯅ ꯅꯠꯇꯅ ꯑꯇꯩ ꯀꯅꯥꯅꯁꯨ ꯉꯝꯂꯔꯣꯏ ꯈꯟꯗꯨꯅ꯫ ꯑꯗꯨꯕꯨ ꯀꯔꯤ ꯋꯥꯅꯣ ꯍꯥꯏ, ꯅꯕꯨꯡꯅ ꯄꯥꯡꯒꯅꯤ꯫ ꯊꯣꯏꯅꯨ, ꯑꯃꯥꯏꯕꯤ ꯊꯥꯒꯣꯏꯅ ꯍꯥꯏꯔꯝꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯄꯤꯕꯥꯔꯦꯜꯗ ꯇꯝꯃꯤ꯫ ꯄꯤꯕꯥꯔꯦꯜꯁꯨ ꯃꯨꯟꯅ ꯇꯥꯏ꯫ ꯊꯣꯏꯅꯨꯅ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯤꯕ ꯂꯣꯏꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯕꯨꯡ, ꯃꯁꯤꯅꯤ ꯑꯩꯒꯤ ꯃꯖꯥꯏꯕꯦꯝꯃꯕꯨ ꯂꯣꯟ ꯑꯃꯨꯛꯇꯗꯤ ꯊꯣꯛꯍꯟꯕꯤ꯫ ꯃꯍꯥꯛꯅ ꯋꯥꯗꯤ ꯉꯥꯡꯕꯗꯤ ꯉꯝꯗ, ꯋꯥꯅ ꯈꯥꯡꯖꯕ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ꯫ ꯏꯕꯨꯡꯁꯨ
ꯃꯆꯥꯏꯕꯦꯝꯃꯒ ꯈꯪꯅꯖꯕ ꯍꯥꯏꯗꯣ ꯑꯣꯏꯔꯨꯔꯕꯅꯤꯅ ꯈꯪꯂꯝꯒꯅꯤ ꯏꯕꯨꯡ ꯅꯍꯥꯛꯅ ꯃꯇꯦꯡ ꯁꯤꯃꯇꯗꯤ ꯄꯥꯡꯕꯤꯌꯨ ꯏꯆꯜ ꯊꯣꯏꯅꯣ ꯅꯕꯨꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ ꯍꯌꯦꯡꯃꯛ ꯑꯩ ꯀꯣꯅꯨꯡꯗ ꯂꯥꯛꯀꯅꯤ ꯑꯩꯅ ꯆꯠꯀꯦ ꯍꯥꯏꯖꯒꯅꯤ ꯏꯅꯤꯡꯊꯧꯗ ꯃꯆꯥꯏꯕꯦꯝꯃꯅꯕꯨ ꯂꯣꯟ ꯊꯣꯛꯀꯅꯤ ꯍꯥꯏꯔꯕꯗꯤ ꯏꯆꯜ ꯑꯩ ꯁꯣꯏꯗꯅ ꯆꯠꯀꯅꯤ ꯄꯤꯕꯥꯔꯦꯜꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯊꯣꯏꯅꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯒ ꯊꯣꯏꯅꯨꯁꯨ ꯊꯦꯡꯂꯦ ꯍꯥꯏꯗꯨꯅ ꯍꯟꯈꯤꯔꯝꯃꯤ ꯃꯍꯥꯛꯅ ꯀꯣꯅꯨꯡꯗ ꯍꯜꯂꯛꯂꯒ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥꯗ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯝꯃꯤ ꯇꯝꯐꯥꯁꯅꯥ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯀꯞꯂꯝꯃꯤ ꯁꯣꯝꯗꯅ ꯅꯤꯡꯊꯧ ꯁꯤꯡꯎ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯂꯩꯃꯇꯣꯝꯕꯤ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯏꯅꯤꯡꯊꯧ ꯊꯕꯛ ꯑꯁꯤ ꯀꯅꯥꯅ ꯄꯥꯡꯊꯣꯛꯀꯅꯤ ꯇꯧꯔꯤꯕꯁꯤꯗꯤ ꯁꯤꯖꯥ ꯊꯧꯅꯥ ꯐꯕ ꯀꯅꯥꯅ ꯆꯠꯀꯅꯤ ꯍꯥꯏꯕ ꯑꯩ ꯈꯟꯕꯗ ꯈꯟꯐꯝ ꯊꯣꯛꯇ꯭ꯔꯤ ꯑꯩꯅ ꯆꯠꯄꯗ ꯌꯥꯔꯝꯂꯒꯗꯤ ꯏꯆꯥꯒꯤꯗꯃꯛ ꯃꯄꯥ ꯅꯤꯡꯊꯧ ꯑꯣꯏꯅ ꯆꯠꯀꯗꯕꯅꯤ ꯏꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡꯗ ꯂꯥꯎꯊꯣꯛꯍꯜꯂꯁꯤꯔꯥ ꯀꯅꯥ ꯆꯠꯄ ꯉꯝꯒꯅꯤ ꯍꯥꯏꯕꯗꯣ ꯃꯗꯨ ꯆꯠꯄ ꯉꯝꯕ ꯃꯤꯗ ꯁꯅꯥ ꯂꯨꯄꯥ ꯅꯈꯣꯏꯅ ꯄꯥꯝꯂꯤꯕ ꯃꯈꯩ ꯄꯤꯒꯅꯤ ꯍꯥꯏꯗꯅ ꯁꯤꯖꯥ ꯃꯗꯨꯁꯤꯡꯗꯨ ꯄꯤꯈꯤꯕꯗ ꯑꯩ ꯀꯔꯤꯁꯨ ꯈꯜꯂꯣꯏ ꯅꯤꯡꯊꯧꯒꯤ ꯐꯝꯕꯥꯜ ꯑꯁꯤ ꯄꯤꯌꯨ ꯍꯥꯏꯕꯗꯁꯨ ꯑꯩꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯄꯤꯈꯤꯕ ꯉꯝꯒꯅꯤ ꯑꯗꯨꯕꯨ ꯁꯤꯖꯥ ꯊꯕꯛ ꯑꯁꯤ ꯑꯔꯥꯏꯕ ꯅꯠꯇꯕꯅꯤꯅ ꯀꯅꯥꯅ ꯑꯩ ꯆꯠꯀꯅꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯀꯔꯝꯅ ꯍꯥꯏꯔꯛꯀꯅꯤ ꯃꯈꯣꯏꯁꯨ ꯑꯩꯕꯨ ꯑꯃꯗꯤ ꯑꯩꯒꯤ ꯏꯃꯨꯡ ꯑꯁꯤꯕꯨ ꯅꯨꯡꯁꯤꯔꯕꯁꯨ ꯃꯈꯣꯏꯒꯤ ꯊꯋꯥꯏꯗꯨꯗꯤ ꯃꯥꯡꯅꯤꯡꯕ ꯅꯠꯇꯦꯅꯦ ꯆꯠꯀꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯍꯤꯡꯕ ꯑꯃꯗꯤ ꯁꯤꯕ ꯑꯅꯤꯁꯤꯒꯤ ꯂꯪꯗꯥꯏꯗꯅꯤꯅꯦ ꯁꯤꯖꯥ ꯏꯅꯤꯡꯊꯧ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯀꯅꯥ ꯑꯩꯒꯤ ꯏꯆꯥꯒꯤꯗꯃꯛ ꯆꯠꯄꯤꯒꯗꯧꯔꯤꯕ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯏꯆꯥꯒꯤꯗꯃꯛ ꯊꯧꯅꯥ ꯐꯨꯗꯣꯛꯄ ꯉꯝꯗ꯭ꯔꯤ ꯂꯩꯃꯇꯣꯝꯕꯤ ꯑꯁꯤ ꯍꯥꯏꯔꯒ ꯀꯞꯄꯤ ꯆꯤꯡꯎꯁꯨ ꯃꯄꯤ ꯁꯤꯟꯊꯔꯛꯂꯝꯃꯤ ꯁꯤꯖꯥ ꯑꯗꯨꯝꯅ ꯑꯋꯥ ꯄꯣꯠꯂꯨꯝ ꯄꯨꯕ ꯄꯤꯔꯥꯡ ꯑꯗꯨ ꯁꯤꯟꯊꯒꯅꯨ ꯏꯆꯥꯅ ꯎꯈ꯭ꯔꯒ ꯅꯨꯡꯉꯥꯏꯔꯣꯏ ꯑꯩꯒꯤ ꯏꯆꯥꯒꯤꯗꯃꯛ ꯃꯤꯁꯛ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ ꯅꯪ ꯀꯥꯎꯔꯕ꯭ꯔꯥ ꯁꯤꯖꯥ ꯂꯥꯛꯀꯅꯤ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯏꯅꯤꯡꯊꯧ ꯑꯁꯨꯝꯅ ꯃꯍꯥꯔꯥꯅꯤ ꯂꯩꯃꯇꯣꯝꯕꯤ ꯑꯃꯗꯤ ꯅꯤꯡꯊꯧ ꯁꯤꯡꯎ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯇꯞꯅ ꯇꯞꯅ ꯍꯧꯈꯤꯕꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ ꯅꯣꯡꯉꯥꯜꯂꯒ ꯄꯤꯕꯥꯔꯦꯜ ꯃꯃꯥ ꯊꯥꯔꯤꯛꯀ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯄꯤꯕꯥꯔꯦꯜꯅ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥꯒ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯕꯒꯤ ꯋꯥꯔꯤꯁꯤꯡꯗꯨ ꯃꯃꯥꯗ ꯂꯣꯏꯅ ꯇꯝꯂꯝꯃꯤ ꯃꯆꯥꯒꯤ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯃꯃꯥꯗꯤ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯄꯤꯕꯥꯔꯦꯜꯅ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯨ ꯋꯥꯔꯤ ꯄꯨꯝꯕ ꯃꯃꯥꯗ ꯇꯝꯂꯛꯏ ꯃꯃꯥ ꯊꯥꯔꯤꯛ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯔꯒ ꯃꯆꯥꯗ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯃꯥꯒꯤ ꯏꯕꯨꯡ ꯏꯆꯥꯅ ꯆꯠꯀꯗꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯑꯔꯥꯏꯕ ꯅꯠꯇꯦꯅꯦ ꯃꯗꯨꯕꯨ ꯏꯃꯥꯅ ꯃꯇꯧ ꯀꯔꯝꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯏꯆꯥꯕꯨ ꯆꯠꯂꯨ ꯍꯥꯏꯅ ꯍꯥꯏꯒꯅꯤ ꯏꯃꯥ ꯅꯆꯥ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯃꯆꯥꯏꯕꯦꯝꯃꯅ ꯂꯣꯟ ꯊꯣꯛꯄ ꯋꯥ ꯉꯥꯡꯕ ꯉꯝꯕ ꯍꯥꯏꯕꯁꯦ ꯏꯃꯥ ꯅꯆꯥꯒꯤꯗꯤ ꯑꯄꯥꯝꯕꯅꯤ ꯃꯍꯥꯛꯅ ꯋꯥꯗꯤ ꯉꯥꯡꯕꯗꯤ ꯉꯝꯗ ꯇꯧꯔꯒ ꯂꯩꯕ ꯃꯑꯣꯡꯗꯣ ꯅꯆꯥꯅ ꯌꯦꯡꯕ ꯉꯝꯗꯦ ꯏꯃꯥ ꯅꯆꯥꯁꯨ ꯃꯍꯥꯛꯀ ꯂꯣꯏꯅꯔꯤꯕꯅꯤꯅ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯈꯖꯤꯛꯇꯪꯗꯤ ꯄꯥꯡꯖꯒꯦ ꯏꯃꯥ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯐꯔꯦ ꯏꯆꯥꯅ ꯑꯗꯨ ꯌꯧꯔꯕꯗꯤ ꯏꯃꯥ ꯏꯆꯥꯕꯨ ꯊꯥꯔꯒꯦ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯏꯆꯥꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯌꯨꯀꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯌꯨꯝꯁꯤꯗ ꯅꯪꯕꯨ ꯄꯣꯛꯄꯤ ꯅꯪꯒꯤ ꯏꯃꯥꯅ ꯅꯍꯥꯛꯄꯨ ꯉꯥꯏꯗꯨꯅ ꯂꯩꯍꯧꯔꯤ ꯍꯥꯏꯕꯁꯤ ꯃꯤꯀꯨꯞ ꯑꯃꯠꯇ ꯀꯥꯎꯗꯨꯅ ꯆꯠꯂꯨꯀꯣ ꯏꯆꯥꯅ ꯆꯠꯀꯦ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯨꯕꯨ ꯏꯆꯥꯅ ꯃꯥꯏ ꯄꯥꯛꯂꯒ ꯂꯥꯛꯎꯀꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯏꯃꯥ ꯅꯆꯥ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯆꯒꯦ ꯏꯃꯥꯒꯤ ꯈꯣꯡꯌꯥꯒꯤ ꯎꯄꯨꯜ ꯑꯁꯤ ꯏꯀꯣꯛꯊꯛꯇ ꯍꯥꯞꯇꯨꯅ ꯏꯃꯥꯒꯤ ꯊꯧꯖꯥꯜꯒ ꯂꯣꯏꯅꯅ ꯅꯆꯥ ꯆꯠꯆꯒꯦꯀꯣ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯏꯃꯥꯅ ꯅꯆꯥꯒꯤ ꯃꯥꯡ ꯊꯥꯗꯨꯅ ꯅꯆꯥꯒꯤ ꯂꯝꯕꯤ ꯇꯥꯛꯄꯤꯗꯨꯅ ꯄꯨꯔꯤ ꯈꯟꯗꯨꯅ ꯅꯆꯥ ꯆꯠꯆꯒꯦꯀꯣ ꯏꯃꯥ ꯅꯆꯥ ꯏꯃꯥꯒꯤ ꯅꯥꯛꯇ ꯁꯣꯏꯗꯅ ꯍꯜꯂꯛꯈꯤꯅꯤ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯑꯃꯒ ꯂꯣꯏꯅꯅ ꯐꯔꯦ ꯏꯆꯥꯅꯅꯦ ꯆꯠꯀꯗꯧꯔꯤꯕꯗꯣ ꯆꯠꯅꯕ ꯇꯧ ꯑꯗꯨꯕꯨ ꯏꯃꯥꯅ ꯉꯁꯤꯗꯤ ꯏꯆꯥꯒꯤ ꯆꯥꯛꯂꯦꯟ ꯆꯥꯈꯤꯅꯕ ꯊꯣꯡꯒꯦ ꯃꯗꯨ ꯆꯥꯔꯒ ꯆꯠꯂꯨ ꯏꯃꯥꯅ ꯆꯥꯛ ꯌꯣꯝꯕꯤꯒꯦ ꯏꯆꯥꯅ ꯂꯝꯕꯤꯗ ꯆꯥꯛ ꯂꯥꯝꯂꯛꯄꯗ ꯆꯥꯅꯕ ꯍꯣꯏ ꯏꯃꯥ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯗꯨ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯕ ꯇꯧꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯑꯗꯨꯝ ꯍꯧꯈꯤꯕꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯌꯧꯔꯛꯂꯝꯃꯤ ꯄꯤꯕꯥꯔꯦꯜꯁꯨ ꯃꯃꯥꯅ ꯆꯥꯅ ꯊꯛꯅꯕ ꯀꯌꯥ ꯌꯣꯝꯂꯤꯕꯗꯨ ꯂꯦꯡꯃꯥꯟꯊꯛꯇ ꯌꯥꯟꯗꯨꯅ ꯑꯃꯗꯤ ꯃꯃꯥꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯖꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯊꯥꯔꯤꯛ ꯃꯆꯥꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯄꯤꯕꯥꯔꯦꯜ ꯃꯍꯥꯛꯅ ꯁꯨꯝ ꯂꯥꯛꯄꯅ ꯀꯣꯅꯨꯡ ꯌꯧꯔꯛꯂꯝꯃꯤ ꯊꯣꯉꯥꯛꯄ ꯂꯩꯔꯤꯕꯗꯨꯗ ꯋꯥ ꯍꯥꯏꯔꯝꯃꯤ ꯊꯣꯉꯥꯛꯄꯁꯨ ꯄꯤꯕꯥꯔꯦꯜꯕꯨ ꯆꯪꯍꯜꯂꯛꯂꯝꯃꯤ ꯃꯍꯥꯛꯅ ꯆꯪꯂꯛꯄꯗꯨ ꯊꯣꯏꯅꯨ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥꯅ ꯎꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯄꯤꯕꯥꯔꯦꯜꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯄꯤꯕꯥꯔꯦꯜꯅ ꯇꯝꯐꯥꯁꯅꯥꯗ ꯋꯥ ꯀꯌꯥ ꯍꯥꯏꯔꯛꯂꯝꯃꯤ ꯋꯥꯗꯨ ꯇꯥꯔꯒ ꯇꯝꯐꯥꯁꯅꯥ ꯑꯃꯗꯤ ꯊꯣꯏꯅꯨꯅ ꯄꯤꯕꯥꯔꯦꯜꯕꯨ ꯃꯅꯨꯡꯗ ꯄꯨꯁꯤꯜꯂꯛꯂꯝꯃꯤ
ꯑꯗꯨꯒ ꯅꯤꯡꯊꯧ ꯁꯤꯡꯎ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯂꯩꯃꯇꯣꯝꯕꯤꯗ ꯄꯤꯕꯥꯔꯦꯜꯕꯨ ꯃꯁꯛ ꯇꯥꯛꯂꯒ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕꯗꯨꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯊꯣꯏꯅꯨꯅ ꯇꯝꯃꯤ꯫ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯁꯤꯡꯎ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯂꯩꯃꯇꯣꯝꯕꯤ ꯃꯊꯃꯣꯏꯗ ꯍꯔꯥꯎꯕ ꯄꯣꯛꯂꯝꯃꯤ꯫ ꯃꯥꯏꯊꯣꯡꯗ ꯃꯃꯤ ꯇꯥꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯑꯗꯨꯒ ꯅꯤꯡꯊꯧ ꯁꯤꯡꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯄꯤꯕꯥꯔꯦꯜꯗ ꯌꯦꯡꯗꯨꯅ, "ꯅꯍꯥꯛꯇꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯠꯇꯦ, ꯃꯄꯨ ꯃꯥꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏꯅꯤ꯫ ꯅꯍꯥꯛꯁꯦ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯅꯤ꯫ ꯊꯧꯅꯥ ꯐꯕ ꯄꯥꯈꯪ ꯅꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯏꯃꯣꯝ ꯇꯝꯐꯥ ꯁꯅꯥꯒꯤ ꯃꯔꯣꯜ ꯊꯣꯛꯍꯟꯕ ꯉꯝꯅꯕ ꯅꯪꯅ ꯄꯥꯝꯕ ꯁꯅꯥ ꯂꯨꯄꯥ ꯂꯟ ꯊꯨꯝ ꯅꯪ ꯍꯦꯛ ꯄꯥꯝꯂꯤꯈꯩ ꯅꯤꯡꯊꯧꯋꯩꯅ ꯄꯤꯒꯅꯤ꯫ ꯑꯗꯨꯕꯨ ꯊꯧꯅꯥ ꯐꯕ ꯄꯥꯈꯪ ꯅꯍꯥꯛꯅ ꯄꯥꯡꯊꯣꯛꯀꯦ ꯈꯟꯗꯨꯅ ꯂꯥꯛꯂꯤꯕ ꯊꯕꯛ ꯑꯗꯣ ꯃꯥꯏꯗꯤ ꯄꯥꯛꯍꯜꯂꯨ꯫ ꯑꯩꯅ ꯅꯪꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯁꯣꯏꯗꯅ ꯄꯤꯒꯅꯤ꯫ ꯏꯅꯤꯡꯊꯧ, ꯑꯩꯍꯥꯛ ꯁꯅꯥ ꯂꯨꯄꯥ ꯂꯟ ꯊꯨꯝ ꯀꯔꯤꯁꯨ ꯄꯥꯝꯖꯗꯦ, ꯂꯧꯖꯅꯤꯡꯗꯦ." ꯄꯤꯕꯥꯔꯦꯜꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯁꯤꯡꯎ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯂꯩꯃꯇꯣꯝꯕꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯌꯦꯡꯅꯩ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯗꯨꯗꯤ ꯅꯍꯥꯛꯅ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯌꯨ, ꯅꯤꯡꯊꯧꯋꯩꯅ ꯁꯣꯏꯗꯅ ꯄꯤꯒꯅꯤ." "ꯏꯅꯤꯡꯊꯧ, ꯑꯩꯍꯥꯛꯇꯤ ꯊꯕꯛ ꯄꯥꯡꯊꯣꯛꯇ꯭ꯔꯤꯉꯩ ꯈꯨꯗꯣꯜ ꯍꯥꯟꯅ ꯂꯧꯖꯒꯦ꯫ ꯊꯕꯛ ꯑꯗꯨꯅ ꯃꯥꯏ ꯄꯥꯛꯂꯕ ꯃꯇꯝꯗ ꯑꯩꯒꯤꯗꯃꯛ ꯄꯤꯒꯗꯕ ꯈꯨꯗꯣꯜ ꯑꯗꯨ ꯂꯧꯖꯩ꯫ ꯑꯗꯨꯕꯨ ꯏꯅꯤꯡꯊꯧ, ꯑꯩꯒꯤ ꯑꯄꯥꯝꯕ ꯄꯣꯠꯁꯛ ꯑꯗꯣ ꯃꯥꯂꯦꯝꯁꯤ ꯂꯩꯔꯤꯕ ꯁꯥ ꯉꯥ, ꯎꯄꯥꯜ ꯋꯥꯄꯥꯜ, ꯁꯅꯥ ꯂꯨꯄꯥ ꯑꯃꯠꯇ ꯅꯠꯆꯗꯦ, ꯌꯥꯝꯅ ꯃꯃꯜ ꯂꯩꯕ ꯄꯣꯠꯁꯛ ꯑꯃꯗꯤ ꯏꯅꯤꯡꯊꯧꯒ ꯂꯣꯏꯅꯗꯨꯅ ꯂꯩꯕ ꯄꯣꯠꯁꯛ ꯑꯃꯅꯤ꯫ ꯄꯣꯠꯁꯛ ꯑꯗꯣ ꯏꯅꯤꯡꯊꯧꯅ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯕꯤꯒꯅꯨ꯫ ꯑꯩꯍꯥꯛꯅ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯂꯒ ꯊꯕꯛ ꯑꯁꯤꯕꯨ ꯃꯥꯏ ꯄꯥꯛꯂꯛꯂꯕ ꯃꯇꯝꯗ ꯏꯅꯤꯡꯊꯧꯗ ꯍꯥꯏꯖꯒꯦ꯫ ꯃꯇꯝꯗꯨ ꯐꯥꯎꯗꯤ ꯉꯥꯏꯕꯤꯌꯨ, ꯏꯅꯤꯡꯊꯧꯅ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯍꯥꯏꯅ ꯍꯥꯏꯕꯤꯈ꯭ꯔꯕꯅꯤꯅ ꯑꯩꯍꯥꯛ ꯄꯦꯟꯖꯔꯦ." ꯄꯤꯕꯥꯔꯦꯜꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯣꯝꯗ ꯇꯝꯐꯥ ꯁꯅꯥꯗꯤ ꯃꯣꯃꯣꯟ ꯅꯣꯛꯂꯛꯏ꯫ "ꯏꯅꯤꯡꯊꯧ, ꯑꯩꯍꯥꯛ ꯆꯠꯆꯔꯨꯈꯤꯒꯦ꯫ ꯃꯍꯥꯔꯥꯅꯤ, ꯑꯩꯍꯥꯛ ꯆꯠꯆꯔꯨꯈꯤꯒꯦ, ꯃꯥꯏ ꯄꯥꯛꯆꯔꯛꯀꯦ." ꯄꯤꯕꯥꯔꯦꯜ ꯑꯁꯤ ꯍꯥꯏꯔꯒ ꯇꯝꯐꯥ ꯁꯅꯥꯗ ꯌꯦꯡꯂꯛꯏ꯫ ꯇꯝꯐꯥ ꯁꯅꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯛꯏ꯫ ꯃꯥꯒꯤ ꯃꯤꯅꯣꯛ ꯑꯗꯨ ꯄꯤꯕꯥꯔꯦꯜꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯖꯕ, ꯍꯔꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯁꯤꯡꯎ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯂꯩꯃꯇꯣꯝꯕꯤꯅ ꯄꯤꯕꯥꯔꯦꯜꯕꯨ ꯌꯥꯏꯐ ꯊꯧꯖꯥꯜ ꯄꯤꯕꯤꯗꯨꯅ ꯈꯣꯡꯁꯥꯟꯍꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨꯁꯨ ꯍꯧꯈꯤꯗꯨꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈꯤꯔꯝꯃꯤ꯫ ꯄꯤꯕꯥꯔꯦꯜ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯄꯥꯠ ꯑꯗꯨ ꯌꯧꯔꯗꯨꯅ ꯄꯨꯛꯅꯤꯡ ꯆꯦꯠꯅ ꯈꯨꯔꯨꯝꯖꯗꯨꯅ hi ꯑꯗꯨꯕꯨ ꯍꯣꯟꯗꯨꯅ ꯄꯥꯠ ꯑꯗꯨ ꯂꯥꯟꯊꯣꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯨꯝ ꯂꯥꯛꯄꯅ ꯈꯨꯜ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯑꯃꯥꯏꯕꯤꯗꯨꯅ ꯍꯥꯏꯕꯗꯨ ꯆꯨꯝꯂꯝꯃꯤ꯫ ꯈꯨꯜ ꯆꯥꯎꯈ꯭ꯔꯕꯗꯨ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯁꯨꯝ ꯂꯥꯛꯄꯅ ꯃꯥꯒꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯏꯅꯔꯛꯄꯗꯧꯅ ꯇꯧꯔꯛꯏ꯫ ꯄꯤꯕꯥꯔꯦꯜ ꯀꯔꯤꯅꯣ ꯈꯟꯅ ꯈꯟꯅ ꯑꯗꯨꯃꯛ ꯈꯔ ꯆꯠꯂꯒ ꯄꯤꯕꯥꯔꯦꯜ ꯃꯍꯥꯛꯅ ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯃꯗ ꯌꯦꯡꯊꯣꯛꯂꯨꯕꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯤꯁꯨ ꯃꯥꯟꯕ ꯅꯥꯔꯛ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨ ꯎꯔꯝꯃꯤ꯫ ꯄꯤꯕꯥꯔꯦꯜ ꯀꯤꯔꯝꯗꯕꯗꯨ ꯑꯁꯨꯝ ꯀꯤꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯀꯤꯕ ꯐꯥꯎꯔꯛꯂꯕꯁꯨ ꯄꯤꯕꯥꯔꯦꯜ ꯃꯍꯥꯛꯀꯤ ꯄꯟꯊꯨꯡ ꯑꯗꯨ ꯌꯧꯅꯕ ꯆꯠꯂꯝꯃꯤ꯫ ꯑꯀꯤꯕ ꯀꯌా ꯇꯧꯔꯛꯂꯕꯁꯨ ꯄꯤꯕꯥꯔꯦꯜ ꯀꯤꯗꯕ ꯁꯥꯗꯨꯅ ꯊꯧꯅꯥ ꯐꯅ ꯆꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯤꯕꯥꯔꯦꯜ ꯆꯠꯄ ꯂꯦꯞꯇꯕꯅ ꯈꯨꯜ ꯑꯗꯨꯒꯤ ꯈꯨꯜꯂꯣꯏ ꯈꯨꯟꯖꯤꯟ ꯌꯧꯔꯗꯨꯅ ꯄꯤꯕꯥꯔꯦꯜ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯃ ꯂꯩꯔꯤꯕꯗꯨ ꯃꯗꯨ ꯎꯕꯗ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗ ꯎꯔꯤ ꯄꯨꯈ꯭ꯔꯤ ꯃꯌꯥꯏꯗ ꯊꯝꯕꯥꯜ ꯑꯃꯈꯛ ꯁꯥꯠꯂꯤꯕꯗꯨ꯫ ꯄꯤꯕꯥꯔꯦꯜ ꯇꯞꯅ ꯀꯨꯝꯊꯗꯨꯅ ꯊꯝꯕꯥꯜ ꯑꯗꯨꯕꯨ ꯍꯦꯛꯏ꯫ ꯃꯥꯅ ꯊꯝꯕꯥꯜ ꯑꯗꯨ ꯍꯦꯛꯂꯒ ꯀꯥꯈꯠꯂꯝꯗꯥꯏꯗ ꯄꯤꯕꯥꯔꯦꯜ ꯑꯁꯨꯝ ꯄꯨꯊꯔꯛꯂꯝꯃꯤ꯫ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡꯗꯨ ꯄꯤꯕꯥꯔꯦꯜ ꯈꯪꯂꯗꯨꯅ ꯃꯍꯥꯛ ꯀꯪꯐꯥꯜ ꯑꯗꯨ ꯀꯥꯍꯧꯅꯕ ꯎꯄꯥꯏ ꯊꯤꯔꯛꯏ꯫ ꯑꯗꯨꯝ ꯊꯤꯔꯛꯄꯅ ꯎꯔꯤ ꯑꯃ ꯌꯥꯟꯊꯗꯨꯅ ꯂꯩꯔꯤꯕꯗꯨ ꯃꯗꯨ ꯎꯔꯒ ꯎꯔꯤꯗꯨꯗ ꯌꯥꯜꯂꯒ ꯈꯣꯡꯂꯩꯗꯨꯅ ꯀꯥꯈꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯤꯕꯥꯔꯦꯜ ꯊꯝꯕꯥꯜ ꯑꯗꯨ ꯍꯦꯛꯂꯝꯃꯤ꯫ ꯊꯝꯕꯥꯜ ꯑꯗꯨ ꯍꯦꯛꯂꯕꯗ ꯄꯤꯕꯥꯔꯦꯜ ꯈꯣꯡꯂꯩ ꯌꯥꯡꯅ ꯀꯣꯅꯨꯡꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯁꯤꯡꯎ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯂꯩꯃꯇꯣꯝꯕꯤ ꯃꯌꯥꯝ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯤꯕꯥꯔꯦꯜꯅ ꯇꯧꯗꯨꯅ ꯊꯝꯕꯥꯜ ꯑꯗꯨꯕꯨ ꯏꯁꯤꯡ ꯑꯁꯦꯡꯕꯗ ꯂꯨꯞꯁꯤꯟꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥꯕꯨ ꯄꯤꯊꯛꯂꯝꯃꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥ ꯋꯥ ꯉꯥꯡꯕ ꯉꯝꯂꯝꯃꯤ꯫ ꯅꯣꯡꯃ ꯆꯤꯡꯎꯅ, "ꯉꯁꯤꯗꯤ ꯅꯤꯡꯊꯧ ꯁꯤꯡꯎ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯋꯥ ꯉꯥꯡꯕ ꯉꯝꯃꯤ꯫ ꯉꯁꯤꯗꯤ ꯊꯧꯅꯥ ꯐꯕ ꯄꯥꯈꯪ ꯅꯍꯥꯛꯅ ꯅꯣꯡꯃ ꯑꯩꯉꯣꯟꯗ ꯄꯤꯌꯨ ꯍꯥꯏꯔꯝꯕ ꯈꯨꯗꯣꯜ ꯑꯗꯨ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯤꯔꯒꯅꯤ ꯍꯥꯏꯌꯨ, ꯅꯪꯒꯤ ꯈꯨꯗꯣꯜ ꯑꯗꯨ." "ꯏꯅꯤꯡꯊꯧ, ꯑꯩꯍꯥꯛꯅ ꯄꯥꯝꯖꯕ ꯈꯨꯗꯣꯜ ꯑꯗꯨ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯆꯗꯦ, ꯏꯅꯤꯡꯊꯧꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯕꯨꯅꯤ." ꯄꯤꯕꯥꯔꯦꯜꯅ ꯍꯧꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯅꯤꯡꯊꯧ ꯁꯤꯡꯎꯗ ꯇꯝꯂꯛꯂꯝꯃꯤ꯫ ꯄꯤꯕꯥꯔꯦꯜꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯁꯤꯡꯎ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯂꯩꯃꯇꯣꯝꯕꯤ ꯌꯦꯡꯅꯩ꯫ ꯉꯥꯏꯍꯥꯛ ꯑꯗꯨꯝꯅ ꯇꯧꯔꯒ ꯅꯤꯡꯊꯧ ꯁꯤꯡꯎꯅ ꯅꯣꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯍꯥꯛꯅ ꯍꯥꯏꯕ ꯋꯥ ꯑꯩꯅ ꯌꯥꯏ꯫ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤ ꯅꯪꯉꯣꯟꯗ ꯁꯤꯟꯅꯔꯕꯅꯤ꯫ ꯊꯧꯅꯥ ꯐꯕ ꯅꯪꯉꯣꯟꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤ ꯁꯤꯟꯅꯔꯕꯅꯤ." ꯅꯤꯡꯊꯧ ꯁꯤꯡꯎꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯄꯤꯕꯥꯔꯦꯜ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯇꯞꯅ ꯇꯞꯅ ꯍꯧꯈꯤꯕꯅ
ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥ ꯑꯃꯗꯤ ꯄꯤꯕꯥꯔꯦꯜ ꯃꯈꯣꯏ ꯑꯅꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯈꯪꯅ ꯂꯨꯍꯣꯡꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫